ꯑꯩꯈꯣꯏꯗꯨꯅ ꯑꯩꯈꯣꯏ ꯂꯣꯀꯦꯜ MLA ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯀꯩꯅꯣ ꯊꯣꯛꯈꯤꯕꯒꯤ ꯑꯗꯨꯝ ꯆꯦꯛꯁꯦꯟ ꯕꯦꯈꯥꯏ ꯑꯃꯃꯝ ꯑꯅꯤ ꯄꯤꯕꯤꯒꯅꯤꯅ ꯍꯥꯏꯔꯝꯃꯒ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯗꯔꯛꯈꯤꯕ ꯇꯤꯝꯁꯤꯡꯗꯨ ꯂꯝꯈꯥꯡꯗ ꯃꯥꯡꯈ꯭ꯔꯤꯕ꯭ꯔꯥ ꯑꯃ ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯣ ꯐꯪꯉꯒ ꯑꯗꯨꯒ ꯀꯦꯟꯗ꯭ꯔꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯑꯩ ꯈꯤꯇꯪ ꯇꯦꯟꯖꯔꯤꯁꯦ ꯊꯥꯒꯠꯆꯔꯤ ꯑꯐꯕ ꯃꯥꯏꯀꯩꯗ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯊꯥꯖꯕ ꯑꯗꯨꯝ ꯄꯤꯖꯒꯦ ꯑꯗꯨꯒ ꯌꯦꯜꯂꯝꯗ꯭ꯔꯒꯁꯨ ꯑꯃꯅ ꯊꯕꯛꯇꯤ ꯄꯣꯊꯥꯔꯒꯁꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯦꯖꯦꯟꯁꯤꯡ ꯀꯔꯤꯁꯤꯡꯁꯤ ꯑꯃ ꯑꯅꯧꯕ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯔꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯒꯗꯕ ꯃꯥꯟꯗꯦ ꯂꯥꯛꯑꯒꯁꯨ ꯑꯇꯣꯞꯄ ꯑꯃ ꯂꯥꯛꯑꯒ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯃꯇꯝꯗ ꯁꯤꯟꯗꯣꯛꯀꯗ꯭ꯔꯥ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅꯒꯤ ꯂꯩꯕꯗꯨ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛꯀꯤ ꯃꯔꯛꯇ ꯃꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯒꯁꯨ ꯃꯌꯥꯝꯗ ꯐꯪꯍꯟꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤ ꯁꯟꯗꯣꯛꯆꯔꯤꯉꯩꯗ ꯃꯔꯨꯑꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯂꯩꯕꯤꯔꯤꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯃꯔꯛꯇ ꯃꯥꯡꯉꯨꯕꯅ ꯂꯥꯏꯚ ꯁꯟꯗꯣꯛꯆꯔꯤꯉꯩꯗ ꯑꯄꯟꯕ ꯈꯔ ꯊꯣꯛꯈ꯭रे ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯑꯔꯨꯝ ꯈꯨꯅꯧꯗꯒꯤ ꯁꯟꯖꯤꯠ ꯍꯩꯒꯨꯜꯖꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯤꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯃꯔꯨꯞ ꯃꯐꯝ ꯇꯧꯖꯔꯨꯕ ꯍꯣꯏ ꯑꯗꯨꯅ ꯃꯔꯨꯞꯁꯦ ꯑꯩꯈꯣꯏ ꯇꯥꯡ 15 ꯇꯥꯡ 15 ꯇꯧꯖꯕꯅꯦ ꯃꯤ ꯄꯨꯟꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏ ꯄꯣꯁꯄꯣꯟ ꯇꯧꯊꯣꯛꯈ꯭ꯔꯦ ꯃꯔꯨꯞꯁꯦ ꯑꯗꯒꯤ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯃꯌꯥꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯨꯝ ꯍꯪꯉꯛꯄꯁꯤꯗ ꯍꯧꯖꯤꯛꯁꯨ ꯄꯨꯟꯕ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏ ꯁꯨꯝ ꯍꯥꯏꯕ ꯇꯥꯟꯅꯕꯗꯒꯤ ꯑꯩꯈꯣꯏꯅ ꯗꯥꯏꯃꯟꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯑꯩꯈꯣꯏ ꯇꯥꯡ 15 ꯇꯧꯖꯕ ꯂꯣꯇꯔꯤ ꯁꯦꯟ ꯃꯔꯨꯞꯁꯤ methanggi tang tumanga amu choi na tawdergani na ri dugi diamond te no ga ta miyam khande to ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔ ꯍꯥꯏꯕꯤꯔꯛꯄ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯔꯨꯞꯇꯤ ꯂꯣꯏ ꯌꯩꯊꯣꯛꯅꯔꯤ ꯃꯔꯝꯗꯤ ꯃꯔꯨꯞ ꯍꯣꯜꯂꯛꯀꯗꯣꯏ ꯃꯤꯁꯦ ꯁꯦꯟ ꯇꯥꯜꯂ ꯃꯔꯨꯞ ꯍꯣꯜꯂꯛꯀꯗꯣꯏꯅꯤ ꯁꯦꯟ ꯇꯥꯟꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯔꯨꯞꯁꯦ ꯌꯥꯝ ꯁꯥꯡꯅ ꯌꯩꯊꯣꯛꯅꯔꯤ ꯊꯥ 2-3 ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁꯥꯡꯗꯣꯛꯄꯒꯤ ꯀꯩꯅꯣꯗ ꯂꯩꯔꯤꯕꯅꯤꯅ ꯈꯔ ꯍꯦꯟꯅ ꯆꯩꯊꯦꯡ ꯂꯥꯛꯄ ꯌꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯂꯤꯕꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯒꯤ ꯖꯒꯥ ꯑꯗꯣꯝꯅ ꯄꯟꯕꯤꯔꯤꯕ ꯖꯒꯥꯁꯤꯒꯤ ꯃꯔꯨꯞꯇꯨ ꯌꯩꯊꯣꯛꯑꯦ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯤ Hello, Ming Amadi Lake from Highview. Good morning, sir. Good morning. I am telling you, I'm going to give a call. Highview. The police immediately to prove it. But she doesn't talk to you. I can why that in some other people in the water will go to. Sarji, I don't give a wafam la made or Mona to be a Suyani, Sarji. I don't go from Fazabaza from Yampong Padabo, Masisi, Internet to Kradum, Kudong Chadre, Kram, Haitare, Koyuina, the anyway, Amana connection Tauri, Aduga, Sarjin Habiriba, Police Nami, Sipudara Dino, I need Maramdi, Miji Chatpe Hele ever. On the Puru Rogasu, Rang Sodom Kudong Chada, but to equal the China, Kalame, Bracano, then Yamadum Kangariduni. Anyway, Sarah Mona to Piani, hello, Ming Amadele from Highview. Hello, Sarai, Landing Sera, Potato, Bigo. Highview, Kari Habining. Sir, ako'y ngarang Tongangi, Kakazoy, Inaw Amazit, Isa, Adisa, Animaga, Moy Marina, ngarang, Masay po, Kete Potok, Kraga, Aloy, Basubo, no Bangam, the Mapato, Bangam, the Basida, Alu, Hum, Tau, Hawaii, Max, nothing, Melody, and Topi and Bagi, Moy Maribu, I get of Kono, and Hazagata Onisa. Tagatari, Kusimasing, Sumatanjada. Mateng pangbiba miyosing tagat piba haitare tagat pamthoi masagi sing matamda miyamgi mateng pangmasing dudi shorna so soidana chanbibo shanu tagatchari hanana madomna wafamse fokat pirakpa mathang kolar madam khodong chaba pijari manipur gi kachin kwada lebiriba sing diamond radio tabiriba sing madu call fangi fangde karimta wabiruno thorom se hoina karadum sangdokcharaga handaki lockdown gi manung sidi dum tawjari loisilakpada celebrity kharana yaipa mangol aduga cheksin wa thamakpa siguma so taminasi hello ming amade like from Highview Taram no city. Pon to jere ko hak la pupat tera kuno to gi aga to sama. Highview. Ai koi corona virus haiba mahi kasi masatti udaba. Ulai gi matik sha na paiba adugumba makal gi afaba lanni amane haina lawwe ai.
aduga asigumlaba kulai matik chana paiba masak udaba lanni siga hongna leiriba koiga lan nama thengna ga doin sigumba lan pam sida koi mai pak se haida tarabati lockdown gi thammiba niyo koi na khara nga aga captionna luna nanna tungi amadi hojiki oiriba mirol sibu kalhongna bagi damakta ai koi na aduki matik aset pa phirep ama lawmin na duna ai koi unite oiba fibam amadi sai sana section duna leijeraga di sigum laba sa udaba lanni se masidagi ai koi na lan ngamgani ai koi na pajeng piran tetkani haido wapam sima thamjaningba loinana lapupat tera mai kaisi hojik pawba foging amata thokpiba leite adagi ai koi kana gumba singna tongana tan tawraga sigumba mafam sidaisida adugi hidak langtak yang tokpa amama awareness singba amata tawpi parmusung lamdam sida leiriba nongmagi sujaraga saba praja sing asidi yamna haptana yumdagi mapan thokna leiri haiba wafam sidang thamjage sa Thagacherega fajaba dongi wafam haibiba madi dongi lamdam la fupa tera mai khaironggi amok awana pau nungai raba pau haitare tamiba sigidama todo hindon mi amni am 16 lady haiba wafam sini hauji lakadori wafam si daina sini ramdam asidadi nadre naba mi du sufakre khoi saidadi naningai maram leite haina khalakpa matam duni hello ming amadi leifam haibiu hello ai khangabokti kundaba mohendro taram nokchari haibiu kari haibiningi o aina sa hajimadi haji ꯑꯩꯈꯣꯏꯒꯤ ꯀꯟꯅ ꯃꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤꯒꯤꯗꯃꯛꯇꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯆꯪꯉꯛꯄ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯊꯦꯡꯅꯒꯅꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕꯤꯔꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯁꯤ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯔꯦ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯑꯅꯥꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯆꯪꯍꯜꯂꯛꯄꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯒꯅꯤ ꯍꯥꯏꯕꯁꯤ ꯁꯥꯔꯗ ꯍꯥꯏꯖꯅꯤꯡꯉꯤ Thagacherega hauji lambi amata thaba leite ko hauji yam kana dum thingdana lei adubu change yauna changagadi chapam thakpam leitre khoi sida laaga chani thakne na changakadabadi mandre maramde khoi sida su thabak suba yadamnina si tana laaga kano tawbase dum kharadi nungai dawba mandre adubu chekshinnaba haitare khoi lambi highway ani haitare lifeline ani asida su sigumbagi migrant workers sing changbase thingduna leiri karigumba changakhraba aikona masida matam khara curfew natraga lockdown se hangi hairaba bus singida changaba sigumbase asondadi thabak subadu nungaite manipur da changadi khara sura khara charasu yai laina hongna chana lupa 10 kunna puk thanjabanina haidana changnara agba adu maraktuda songi anaba du manga try yauro aba sleba gam thidurimni khoi sidadi aduna hoji phaugi haitare ventilator humpudra aduga isolation ward marfu khaktani khoi hoji leiri se adu masi matakta chief minister honorable chief minister na 200-300 ki leiba bed ama numit 15 ni da saba loini haiba wafam ama hairi aduga tongan mamiyo sing manipur gi leiba miyo sing na akhoi ki quarantine tawnana nabagi damakta isolated ward sing sana nabagi damak lam ka thorok pana chingba kaya marum yamna tabire mase hari sing se khutak ta lokhaltana ready da khoi gi lanthing naba yana nabagi damakta madu sem saduna leiba ma khakti tangai fadabra haiba dunia aduga lengang su yam kana paikhat piri masimak tawbirak po isunu maramdi masini yam thuna paikhalakpa amadi niyom chumna amadi yam hygienic oina thabak tu torokpa matamdani aikoina hanagi mahoksa gi punsida amuk hana hanjalakadoribasi aduga thagachari sarji police na mi fubasi tokpiu haijabani phajaba wai masi phajaba wahi no ena poktak pibiu haibani na sarji na habire thagachari phone jing sai tat kibani sarji na haibado police na mi fubasi tokpiu phajaba wahi na gyan ta na poktak pibiu ngarang su kokta kanbagi wafam ama du mayam uri duni chaina bo kokta kalle adana tawbodo adana phajaba wahi no ena habiu haibo wafam sini hello ming amade leifam habiu irong bunawdagi ruhida habiu kari habiningi ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯁꯨ ꯄꯥꯎꯆꯦꯗ ꯌꯥꯎꯈ꯭ꯔꯦꯕ ꯖꯦꯜꯗ ꯂꯩꯕ ꯃꯤꯁꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯦꯂꯥꯟ ꯇꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯠꯅꯣ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯝꯇ ꯈꯪꯖꯅꯤꯡꯉꯦ ꯁꯥꯔ ꯍꯣꯏ ꯖꯦꯜꯗ ꯂꯩꯕꯁꯤꯡꯁꯦ ꯃꯈꯣꯏꯁꯨ ꯃꯨꯛ ꯁꯦꯟꯅ ꯂꯩ ꯉꯝꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯂꯩꯅꯥ ꯑꯁꯤꯅ ꯃꯈꯣꯏꯁꯨ ꯅꯥꯔꯛꯑꯒꯗꯤ
ꯃꯈꯣꯏꯗ ꯑꯃꯨꯛ ꯁꯨꯝ ꯁꯟꯗꯣꯛꯅꯕꯒꯤ ꯃꯆꯥꯛꯇꯨꯃ ꯑꯣꯏꯔꯛꯄ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯤ ꯍꯥꯠꯂꯨꯕ ꯖꯦꯜꯗ ꯂꯩꯕ ꯑꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯐꯕ ꯊꯕꯛꯀꯤꯗꯤ ꯅꯠꯇ꯭ꯔꯦꯗꯅꯀꯣ ꯑꯗꯣ ꯃꯈꯣꯏ ꯃꯌꯨꯝꯗ ꯐꯥꯎꯕ ꯊꯣꯛꯄ ꯃꯄꯨꯟꯁꯤꯒꯤ ꯐꯪꯉꯔꯣꯏꯗꯧꯕ ꯃꯤꯗꯣ ꯍꯟꯗꯛ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤꯅ ꯖꯦꯜꯗ ꯂꯩꯕ ꯃꯤ ꯐꯥꯎꯕ ꯃꯌꯨꯝꯗ ꯊꯣꯛꯍꯟꯕ ꯌꯥꯕꯒꯤ ꯀꯩꯅꯣꯝꯃ ꯄꯤꯔꯤ ꯑꯗꯣ ꯂꯣꯏꯅꯃꯛ ꯄꯦꯔꯣꯜꯒꯤ ꯇꯥꯏꯞꯇꯅꯤ ꯍꯥꯏꯔꯤꯕꯁꯤ ꯇꯥꯡ ꯑꯁꯨꯛꯐꯥꯎꯗ ꯊꯣꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯊꯣꯔꯛꯇꯕ ꯇꯥꯔꯕ ꯃꯣꯏꯅ ꯄꯤꯔꯤꯕ ꯃꯇꯝꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯆꯪꯉꯣ ꯍꯥꯏꯕꯗ ꯆꯪꯉꯛꯇ꯭ꯔꯒꯗꯤ ꯃꯗꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯅꯔꯝꯃꯒ ꯀꯗꯣꯝꯗ ꯆꯦꯟꯈꯤꯗꯣꯔꯤꯕꯅꯣꯒ ꯍꯥꯏꯕ ꯃꯌꯥꯝꯅ ꯄꯥꯈꯠꯄꯁꯨ ꯑꯗꯨꯝ ꯂꯩ ꯃꯁꯤꯒꯤ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯋꯥꯍꯪ ꯑꯃ ꯍꯪꯕꯤꯔꯛꯏ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯐꯥꯎꯈꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯖꯦꯜꯗꯒꯤ ꯑꯝꯇꯪ ꯅꯥꯟꯊꯣꯛꯑꯒꯗꯤ ꯃꯗꯨ ꯑꯩ ꯁꯣꯏꯗꯅ ꯆꯦꯟꯈ꯭ꯔꯅꯤ ꯀꯥꯏꯅ ꯈꯟꯕ ꯃꯤ ꯂꯩꯔꯝꯕ ꯌꯥꯏ ꯍꯣꯏ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯃꯤꯃꯛꯇꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯗꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯑꯆꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯆꯠꯄꯁꯨ ꯌꯥꯕ ꯁꯤꯒꯨꯝꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯅ ꯈꯜꯂꯦ ꯀꯔꯤ ꯀꯔꯤ ꯆꯤꯊꯕꯤꯕ ꯂꯩꯕꯤꯔꯤ ꯍꯥꯏꯕꯤꯌꯨ ꯖꯦꯜ ꯈꯨꯗꯤꯡꯃꯛꯀꯤꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯣꯏ ꯍꯣꯏ ꯂꯣꯏꯅꯃꯛ ꯖꯦꯜ ꯈꯨꯗꯤꯡꯃꯛꯀꯤꯗꯤ ꯍꯧꯖꯤꯛꯁꯤ ꯑꯌꯥꯝꯕꯗꯤ ꯇꯥꯗꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯇꯥꯈ꯭रे ꯆꯥꯎꯔꯥꯛꯄꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯁꯖꯤꯋꯥꯒꯤ ꯂꯩꯔꯤꯕꯁꯦ ꯁꯨꯃꯥꯏꯅ ꯇꯥꯕ ꯌꯥꯎꯏ ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯈꯪꯕꯤꯅꯤꯡꯅ ꯍꯪꯉꯤꯁꯦ ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥꯒ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯔꯤ ꯂꯩꯕꯤꯒ ꯌꯥꯎꯕ꯭ꯔꯣ ꯍꯣꯏ ꯁꯥꯔ ꯌꯥꯎꯖꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯛꯄ ꯑꯩꯅ ꯍꯪꯕꯁꯦ ꯑꯗꯨ ꯑꯦꯅꯤꯋꯦ ꯃꯁꯤ ꯂꯩꯔꯒꯁꯨ ꯑꯆꯝꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯌꯥꯝ ꯑꯀꯟꯕ ꯄꯥꯅꯤꯁꯃꯦꯟ ꯐꯪꯕ ꯃꯤꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯊꯣꯛꯇꯤ ꯊꯣꯛꯈ꯭ꯔꯦ ꯍꯨꯀꯨꯝ ꯑꯃ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯣꯏꯅ ꯆꯪꯉꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯆꯪꯉꯛꯇ꯭ꯔꯒꯗꯤ ꯍꯦꯟꯅ ꯃꯗꯨꯒꯤ ꯁꯖꯥꯏꯁꯤ ꯀꯜꯂꯛꯄ ꯌꯥꯏ ꯑꯦꯅꯤꯋꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯁꯤꯁꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯦꯡꯅꯖꯈ꯭ꯔꯦ ꯄꯥꯎꯗ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ 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 ꯇꯥꯖꯔꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯉꯥꯏꯌꯨꯝꯐꯝ ꯆꯦꯔꯥꯄꯨꯔꯗꯩꯅꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯨꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟ ꯍꯥꯏꯔꯤꯕ ꯑꯅꯥꯕꯁꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅꯁꯨ ꯑꯜꯂꯥꯗ ꯅꯤꯖꯔꯤ ꯍꯥꯏꯖꯔꯤ ꯑꯗꯣ ꯏꯁꯣꯔꯅꯁꯨ ꯄꯥꯝꯕꯤꯅꯦꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯐꯪꯕ ꯐꯪꯗꯕꯩꯗꯨꯗꯤ ꯑꯗꯩ ꯀꯔꯤꯃꯁꯨ ꯈꯟꯖꯗꯦ ꯆꯦꯡ ꯐꯪꯕ ꯐꯪꯗꯕꯩ ꯌꯥꯝꯕ ꯌꯥꯝꯗꯕꯩ ꯀꯔꯤꯝ ꯈꯟꯗꯦ ꯑꯩꯈꯣꯏ ꯑꯅꯥꯕꯗꯨ ꯈꯛꯀꯤ ꯏꯁꯣꯔꯅ ꯑꯜꯂꯥꯗ ꯅꯤꯗꯨꯅ ꯑꯜꯂꯥꯅ ꯀꯣꯛꯄꯤꯁꯅꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯥꯕ ꯊꯛꯄꯒꯤ ꯂꯧꯁꯤꯡ ꯐꯧ ꯆꯦꯡ ꯐꯖꯅ ꯍꯩꯔꯒ ꯂꯩꯕꯤꯕ꯭ꯔꯣ ꯀꯃꯥꯏ ꯀꯃꯥꯏ ꯆꯥꯕꯤꯔꯤꯒꯦ ꯍꯧꯖꯤꯛꯁꯤꯕꯣ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯖꯕꯒꯤꯁꯨ ꯅꯠꯆꯗꯕ ꯂꯩꯇꯦ ꯁꯨꯔ ꯇꯥꯔꯒ ꯆꯥꯖꯕꯅꯦ ꯑꯗꯨꯕꯨ ꯑꯅꯥꯕꯁꯤ ꯐꯔ ꯂꯣꯏꯔꯦ ꯆꯦꯡ ꯍꯋꯥꯏꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯃꯁꯤꯅꯦꯕꯀꯣ ꯆꯦꯡꯁꯨ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯑꯁꯨ ꯐꯩ ꯄꯤꯕꯤꯔꯛꯑꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝꯒꯤ ꯊꯨꯡꯕꯒꯤ ꯆꯥꯡꯁꯤ ꯁꯨꯃꯥꯏꯅ ꯀꯦꯖꯤ ꯃꯔꯤ ꯑꯗꯨꯝ ꯊꯨꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤꯝꯇ ꯃꯗꯨ ꯕꯦꯔꯥ ꯂꯩꯇꯦ ꯌꯦꯜꯂꯛꯄ ꯈꯔꯗꯨꯅ ꯂꯣꯏꯔꯦ ꯂꯨꯔꯤꯕꯗꯤ ꯑꯅꯥꯕꯁꯤꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯔꯝꯗꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯁꯦ ꯑꯅꯥꯕꯁꯤ ꯈꯪꯗꯕꯒꯨꯝꯕ ꯑꯌꯥꯝꯕ ꯑꯗꯨꯝ ꯇꯧꯏ ꯈꯪꯕꯗꯤ ꯂꯣꯏꯅ ꯈꯪꯉꯒ ꯋꯥ ꯍꯥꯏꯔꯨꯔꯒꯁꯨ ꯏꯕꯟ ꯑꯩꯈꯣꯏꯅ ꯊꯧꯔꯝ ꯑꯃ ꯇꯧꯔꯒꯁꯨ ꯑꯁ ꯀꯣꯔꯣꯅꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯣꯚꯤꯗꯀꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯩꯇ ꯈꯥꯔꯦ ꯀꯥꯏꯅ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯎꯏ ꯈꯥꯗꯕ ꯌꯥꯔꯣꯏ ꯌꯥꯝ ꯈꯥꯔꯛꯈꯤꯅꯤ ꯁꯤꯗꯤ ꯅꯣꯡꯃꯥꯡꯈꯥꯅ ꯈꯥꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯈꯥꯔꯛꯈꯤꯗꯣꯔꯤꯕꯅꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯐꯤꯂꯝꯗꯤ ꯍꯧꯗ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄ ꯐꯤꯂꯝꯁꯤꯡ ꯌꯦꯡꯀꯥꯟꯗ ꯈꯪꯉꯛꯀꯅꯤ ꯃꯈꯥ ꯇꯥꯕ ꯀꯥꯟꯗ ꯍꯧꯔꯝꯕꯗ ꯐꯖꯗꯧ ꯃꯥꯜꯂꯝꯃꯒ ꯑꯩꯈꯣꯏꯒꯤ ꯈꯔ ꯐꯨꯅꯔꯝꯕ ꯃꯈꯥ ꯇꯥꯕꯗꯤ ꯑꯗꯨꯝ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏ ꯂꯩꯕꯗꯣ ꯃꯗꯨꯒꯤ ꯆꯥꯡꯗꯨꯅꯤ ꯂꯩꯔꯛꯀꯗꯣꯏꯁꯦ ꯃꯈꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯣꯔꯤꯕꯅꯤ ꯍꯧꯖꯤꯛ ꯍꯦꯟꯅ ꯐꯪꯉꯤꯕ ꯈꯔꯁꯤ ꯐꯪꯉꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯃꯔꯛꯁꯤꯗ ꯂꯩꯉꯥꯛꯅ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯐꯖꯕ ꯈꯣꯡꯊꯥꯡ ꯀꯌా ꯂꯧꯈꯠꯄꯤꯔꯛꯄ ꯑꯣꯏꯁꯅꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯑꯗꯨꯒ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯗ꯭ꯔꯒꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯇꯥꯔꯒ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯅꯣꯂꯦꯖ ꯑꯣꯏꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣ ꯀꯩꯅꯣ ꯍꯥꯏꯔ ꯃꯨꯊꯠꯈ꯭ꯔꯦꯅꯤ ꯑꯗꯨ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯂꯥꯏꯟ ꯇꯠꯈꯤꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯤ
ꯑꯩ ꯉꯔꯥꯡ ꯁꯥꯔ ꯇꯧꯔꯛꯑꯝꯕ ꯅꯣꯡꯃꯥꯏꯈꯣꯡꯒꯤ ꯂꯩꯔꯣꯛꯇꯒꯤ ꯕꯤꯖꯦꯇꯥꯗꯣ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯇꯧꯕꯤꯔꯦ ꯑꯗꯣ ꯁꯥꯔ ꯑꯩꯈꯣꯏ ꯆꯦꯡꯗꯣ ꯌꯦꯜꯂꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯗꯤ ꯀꯧꯇꯥ 2 ꯈꯛꯇꯪ ꯐꯪꯉꯦ ꯑꯗꯣ ꯑꯉꯥꯡꯁꯦ ꯀꯧꯇꯥ 2ꯁꯦ ꯆꯥꯔꯒ ꯇꯣꯛꯍꯜꯂꯗ꯭ꯔꯅ ꯍꯥꯏꯔꯤꯕ ꯃꯁꯤ ꯈꯔ ꯈꯔ ꯃꯇꯦꯡ ꯑꯣꯏꯕꯒꯤ ꯋꯥꯅꯤꯗ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯂꯣꯏꯅꯃꯛ ꯅꯨꯡꯇꯤꯒꯤ ꯆꯦꯡ ꯌꯦꯡꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯝꯅ ꯍꯥꯏꯔꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯐꯪꯉꯤꯕ ꯑꯗꯒꯤ ꯏꯝꯐꯥꯜꯗ ꯐꯪꯉꯤꯕ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯐꯪꯉꯤꯁꯦ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯕ ꯆꯞ ꯃꯥꯟꯅꯅ ꯐꯪꯉꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨꯃ ꯐꯪꯐꯝꯁꯨ ꯊꯣꯛꯏ ꯍꯛ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯃꯤꯑꯣꯏꯕꯒꯤ ꯄꯤꯔꯛꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯐꯪꯕꯗꯨꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕꯗꯤ ꯑꯉꯥꯡ ꯆꯍꯤ 10ꯒꯤ ꯃꯈꯥ ꯂꯩꯕꯁꯦ ꯀꯤꯂꯣ 2 ꯑꯗꯨꯝ ꯄꯤ ꯍꯥꯏ ꯑꯗꯨꯒ ꯈꯔꯅ ꯀꯤꯂꯣ ꯆꯍꯤ 10ꯒꯤ ꯃꯈꯥ ꯂꯩꯕꯁꯦ ꯀꯤꯂꯣ ꯈꯔ ꯍꯦꯟꯒꯠꯅ ꯄꯤ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒꯏꯃꯨꯡ ꯑꯃꯗ ꯄꯨꯟꯅ ꯃꯤ 10 ꯂꯩꯒꯦꯔꯥ 10 ꯂꯩꯒꯦꯔꯥ ꯀꯤꯂꯣ 10 ꯈꯛ ꯄꯤꯕ ꯂꯝ ꯃꯌꯥꯝ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯇꯥꯕꯤꯈ꯭ꯔꯦ ꯂꯝ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏ ꯑꯗꯒꯤ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯇꯥꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ 5 ꯂꯩꯔꯒꯁꯨ ꯆꯦꯡ ꯁꯦꯔ 10 ꯄꯤꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯈꯤ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯊꯨꯡꯅꯕꯒꯤ ꯌꯨꯝꯗ ꯐꯝ ꯂꯩꯔꯣ ꯅꯨꯡꯇꯤꯒꯤ ꯌꯦꯜꯂꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯄꯤꯔꯛꯀꯗꯧꯔꯤꯕ ꯆꯦꯡꯗꯣ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯆꯦꯡ ꯀꯤꯂꯣ 5 ꯄꯤꯔꯛꯑꯒꯁꯨ ꯆꯥꯕꯗꯤ ꯑꯗꯨꯝ ꯈꯔ ꯀꯣꯟꯅꯔꯣꯏꯅ ꯈꯜꯂꯦ ꯑꯉꯥꯡ ꯑꯃꯅ ꯆꯥꯕꯗꯀꯣ ꯑꯗ ꯑꯩꯅ ꯐꯥꯒꯤꯕꯨꯗꯤ ꯑꯣꯏꯅ ꯍꯥꯏꯖꯕ ꯆꯦꯡꯗꯣ ꯆꯥꯛ ꯑꯣꯏꯅ ꯆꯥꯕꯗꯤ ꯀꯣꯟꯅꯔꯔꯣꯏ ꯑꯗꯨ ꯆꯦꯡꯗꯣ ꯃꯔꯨ ꯑꯣꯏꯅ ꯆꯦꯡ ꯑꯣꯏꯅ ꯁꯥꯔꯗꯤ ꯀꯣꯟꯅꯅꯤꯅ ꯑꯩꯅ ꯍꯥꯏꯖꯩꯗꯣ ꯐꯥꯒꯤꯗꯤ ꯐꯥꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯣꯏꯔꯤꯕ ꯋꯥꯐꯝꯁꯤ ꯁꯤꯅꯤ ꯑꯗꯨꯒ ꯀꯔꯤ ꯆꯤꯊꯕꯤꯕ ꯂꯩꯔꯤ ꯀꯔꯤ ꯆꯤꯊꯕꯤꯕ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣ ꯑꯩꯈꯣꯏꯁꯤ ꯍꯤꯌꯥꯡꯊꯥꯡ ꯀꯦꯟꯗ꯭ꯔꯅꯦ ꯑꯩꯈꯣꯏꯁꯤ ꯀꯦꯟꯗ꯭ꯔꯁꯦ ꯅꯣꯡꯃꯥꯏꯈꯣꯡꯁꯤ ꯁꯥꯔ ꯖꯣꯕ ꯀꯥꯔꯗ ꯑꯣꯏꯔꯁꯨ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯑꯗꯨꯝ ꯇꯧꯋꯦ ꯑꯅꯝꯕ ꯃꯇꯝꯗ ꯑꯗꯩ ꯂꯝꯕꯤ ꯊꯣꯡ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯐꯠꯇꯦ ꯑꯗꯣ ꯚꯣꯠꯁꯦ ꯀꯥꯔꯒ ꯃꯣꯏꯁꯦ ꯀꯩꯝꯇ ꯍꯟꯅ ꯌꯦꯡꯗꯕꯩ ꯐꯤꯕꯝꯗ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯁꯥꯔ ꯑꯗꯨꯗꯪꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯣ ꯁ꯭ꯋꯥꯏꯁꯦ ꯈꯨꯟꯁꯦ ꯆꯤꯡꯌꯥ ꯇꯝꯌꯥ ꯑꯣꯏꯔꯦꯅ ꯀꯩꯝꯇ ꯌꯦꯡꯕꯤꯗꯔꯦꯕ ꯁꯥꯔ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯆꯤꯡꯌꯥ ꯇꯝꯌꯥ ꯐꯥꯎꯕꯗ ꯗꯥꯏꯃꯟꯒꯤ ꯊꯣꯡꯗ ꯑꯝꯇ ꯍꯥꯏꯖꯒꯦ ꯑꯗꯣ ꯑꯇꯥꯕꯁꯤꯡꯅ ꯑꯝꯇ ꯌꯦꯡꯁꯤꯟꯕꯤꯔꯛꯅꯕꯅ ꯍꯥꯏꯖꯕꯅꯦ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯛꯂꯤꯕ ꯃꯗꯨ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯕꯤꯗꯣ ꯃꯗꯨꯗ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯈꯨꯕꯤꯁꯤꯡꯗꯨ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯈꯨꯕꯤꯁꯤꯡꯗꯨ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦꯅꯦ ꯚꯣꯠ ꯃꯃꯥꯡ ꯀꯔꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯣꯏꯔꯒꯁꯨ ꯃꯩ ꯐꯪꯗꯕ ꯖꯒꯥ ꯂꯩ ꯑꯗꯨꯒ ꯈꯔ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯕꯤꯁꯤꯡꯗꯣ ꯃꯗꯣ ꯍꯌꯦꯡ ꯚꯣꯠ ꯃꯌꯥꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯈꯔ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯏꯖꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯆꯔꯥ ꯍꯦꯜꯂꯤꯉꯩꯗꯤ ꯏꯅꯥꯛꯇ WT ꯊꯝꯃꯝꯗꯅ ꯆꯣꯞꯄꯦꯅ ꯚꯣꯠ ꯃꯌꯥꯗꯨꯗ ꯂꯩꯇ ꯂꯥꯏꯔ ꯇꯧꯔꯤꯉꯩꯗꯣ ꯄꯩꯁꯥꯗꯨ ꯌꯦꯟꯁꯤꯜꯂꯝꯅꯤ ꯂꯧꯁꯜꯂꯨꯔꯦ ꯄꯩꯁꯥꯗꯨ ꯑꯗꯨꯝ ꯂꯧꯁꯜꯂꯨꯔꯕꯅꯤꯅ ꯍꯌꯦꯡ ꯃꯊꯧꯗꯨ ꯇꯧꯔꯔꯣꯏ ꯅꯣꯏꯒꯤꯗꯤ ꯄꯤꯈ꯭ꯔꯕꯅꯦꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯅꯤ ꯑꯃꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯀꯥꯒꯦꯔꯥ ꯀꯥꯔꯣꯏꯔꯥ ꯃꯅꯤꯄꯨꯔꯗ ꯆꯨ ꯂꯩꯈ꯭ꯔꯕ ꯀꯂꯔ ꯑꯃꯅꯤ ꯃꯊꯦꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯊꯦꯜꯁꯤ ꯀꯅꯥꯅ ꯆꯨꯝꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯕꯤꯗꯨꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯈꯨꯕꯤ ꯃꯌꯥꯝꯗꯣ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯌꯦꯡꯕꯤꯗ꯭ꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯧꯕꯥꯜꯒꯤ ꯆꯤꯡꯏꯔꯥ ꯍꯤꯌꯥꯡꯂꯝꯒꯤ ꯆꯤꯡꯏꯔꯥ ꯑꯩꯈꯣꯏꯁꯦ ꯃꯦꯟ ꯃꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯒ ꯍꯥꯏꯕ ꯆꯞ ꯃꯥꯟꯅꯕ ꯐꯤꯔꯦꯞ ꯑꯃꯗꯤ ꯐꯤꯗꯝ ꯂꯧꯃꯤꯟꯅꯕ ꯆꯪꯉꯤ ꯏꯁꯥ ꯈꯛꯇ ꯅꯠꯇꯅ ꯂꯩꯀꯥꯏ ꯂꯝꯗꯝꯗꯨꯗ ꯂꯩꯕꯗꯣ ꯍꯣꯏ ꯑꯗꯨꯗ ꯃꯔꯛꯁꯤꯗꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯀꯂꯔ ꯌꯥꯎꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯗꯨ ꯉꯥꯡꯅꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏꯗꯨ ꯑꯗꯨ ꯇꯧꯔꯦꯅ ꯇꯧꯔꯀꯥꯟꯗ ꯍꯌꯦꯡ ꯀꯩꯅꯣꯗꯗꯤ ꯚꯣꯠꯇꯗꯤꯀꯣ ꯃꯆꯨ ꯃꯃꯥꯏ ꯃꯥꯏꯗ ꯐꯤꯔꯥꯟ ꯍꯦꯛꯇ ꯆꯤꯡꯈꯠꯂꯛꯀꯅꯤ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤꯋꯦ ꯇꯦꯟꯁꯤꯟꯖꯒꯦ ꯃꯤꯌꯥꯝꯗꯣ ꯂꯣꯏ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯤꯌꯥꯝ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅꯤ ꯃꯁꯤ ꯃꯥ ꯍꯥꯏꯅꯔꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯏꯁꯣꯔꯒꯤ ꯈꯣꯜꯂꯥꯎꯅꯤ ꯁꯣ ꯃꯊꯪꯒꯤ ꯀꯣꯂꯔ ꯃꯥ ꯍꯣꯜ ꯇꯧ ꯂꯩꯕꯤꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Good afternoon, Dr. ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯍꯥꯏꯕꯤꯌꯨ I want to Nakomba. ꯅꯥꯎꯆꯣꯝꯕ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ How's COVID-19 number more good? That comes to put out the PTSD pollen change. 3 platform of the peak and every high rate government. Fast state government is our again. Third phase central second phase in central government. Shower the third phase in a move. Quite given it to certain things, the peak and a machine. Kalai power since surrounding the canal. ꯃꯗꯨ ꯍꯥꯏꯕꯗꯤꯅꯣ ꯃꯗꯨ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏ ꯃꯗꯨ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯇꯥꯖꯩ ꯑꯩꯒꯤ ꯆꯤꯟꯗꯒꯤꯁꯨ ꯃꯗꯨ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄꯁꯨ ꯑꯣꯏꯁꯅꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯊꯕꯛꯇꯨꯒꯤ ꯑꯣꯔꯗꯔ ꯇꯧꯕ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯊꯕꯛꯇꯨꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯕ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯊꯕꯛꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯔꯗꯔ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯍꯥꯏꯕ ꯑꯃ ꯑꯗꯒꯤꯗꯤ ꯄꯨꯕ ꯀꯥꯡꯕꯨ ꯑꯃ ꯄꯨꯔꯒ ꯌꯦꯟꯊꯣꯛꯄ ꯀꯥꯡꯕꯨ ꯑꯃ ꯃꯗꯨꯗꯒꯤ ꯂꯧꯕ ꯀꯥꯡꯕꯨ ꯑꯃ ꯍꯥꯏꯗꯅ ꯃꯈꯟꯁꯤ ꯌꯥꯝꯃꯤ
samna haibda manipur gi chief minister na yumthong khuding da chalaga di yelo badi nate adubu marak tu da amane hek soi kan da chaga do badnam di makok thong badu cha do rimni aduna ma khoi chief honorable chief minister mai kai da su phang da sing loina haibiu kholu gan haiba se adumai to basu am leiri aduga pds ki polom ga di mari leina de haiba gum basu dum lei ko masi kyamuk chumno haiba di khangdre aduga ahum lakumba tha hum haitare tha hum chana bi yeni haibani adubu masidagi helak pusai hojik sangdabagi wafam amla amnina kari lakadagi adu yengminaba tare tasengbadi masi yam la isi maramji kaino na hairagadi koigi leiriba mayamse suruga nomaga chaba haitare ni khwaidagi maroibase marup marang yaujaba tungsanjaba khwaidagi amuk maroi sina kari oirage haida ngarang di yam nungaitaba pawum su inaugi marak thalaga haitare diabetic naba patient ni thamada hidaguli mayam chabani karigumba ina sikragadi corona virus na naraga sibnate aigi hidak sing du chadabagi sibani haidana amta diamond haijaramgi na atopa matamda haibire haitare koi number da nungaitaba fawi aduga anaba singi hidaguli thong lolaga leiba aduga leiba chatba khudong chadaba haitare sigumba se sigumba kyamarum thoi na damaina haijage thagachari yengsin bi boisono haijatabani aduga amaromda punamakse loin samjalakanda karigumba afaba khara madu karai tare mai pak na na bagi dama khara di mangjaba tabani haiba wahi makhak leiba masi wafam haitare karigumba khara phangna khara mangjaba haitare ni aduna mangjaba sing manung orakadu ni na mai jage aduga anyway mathangi caller ma hol to lebire hello menga bade leifam haibiu hello sai andai wasima haibiu wasima kari haibiningi sangai phongi kari paulei kari awada pa kari haibiningi Saltin yan haraga yan buddi le du mishing je munda mi tai le du kulle du mishing de wana piba sai mangai mathak le du pin hara pi de chika bai to wajanu mangai le du kun pi tai le bita tara pi je ji ya jungai je na sini bodu mai am to isi ko sigumba ke ase du sangai phongi su ma complain amadum la e haitare sina loi birabra tai kari haibining ba leiri Saya sarai phumai ren khunje koila tharaga tankhai ma thaba tankhai thara je jingam ngai ju thara ba de punna thaba se kai kai ba masi handaki sum irang gi sum yaugi borongani me ki di handak loisan ga do borongani adubu masi hojik sengwa saga development gi thabak singje pura lepe mayam hena khange ko hojik leiri si amna tam nungai taba mafam tamam ni ado hojik thi lambi se loisal ka da mande sigum matam se lambi koila thaba tholok ka di mande adubu anyway laibuk fadna male mastigi leina si masing handaraktana tak sagalakpaga iroina na haitare kanagum na hai sagalaga na bse fani hai kanagum na hai sagalaga faroi hai magi report mayam se pi bada khoisu report che pa bada ko ngaure maramdi hojik amana mo hai ni scientist amana mo hai ni scientist amam no hai ni kanagi wa bo logo doino maramdi khoisu scientist makti oirudamni na ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯄꯥꯕ ꯈꯛꯇꯅꯤꯗꯣ ꯄꯥꯕ ꯍꯥꯏꯁꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏꯋꯥꯏꯗꯒꯤ ꯄꯥꯒꯗꯒꯦ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎ ꯄꯤꯕꯁꯤꯡꯁꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯐꯦꯛ ꯅ꯭ꯌꯨꯁ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁꯣꯏꯒꯟꯗꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯂꯧꯕ ꯉꯝꯕ ꯁꯥꯏꯠꯁꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯩꯈꯣꯏꯁꯨ ꯄꯥꯔꯤꯕꯅꯤ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯀꯥꯏꯅ ꯑꯃ ꯂꯩꯕꯁꯤ ꯃꯌꯥꯝꯗ ꯍꯦꯟꯅ ꯏꯟꯐꯣꯔꯃꯦꯇꯤꯞ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯌꯥꯝ ꯄꯤꯅꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯈꯠꯂꯛꯄ ꯂꯝꯕꯤꯗꯤ ꯈꯔ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯆꯤꯊꯕꯤꯔꯤ Cheng hawai su tin ha su tu de cheng te yen da se no chini su tin ha pi de mase yam nuaite aisu samaina amakak plan amkhak tawjabani handak aina akoigi differently able haitare ko akoigi miyoi sing kharaga wheelchair amadi kari pibagi matang du yam kana somda World Health Organization gi makha da koina kaino matana jabani ado maduda da che thajalaki ba mi chahum ki chang lai mi chahum si mayum da chalaga cheng hawai kari se aigi khoigi team ji haitare ko khoi Infotech Standard Organization amadi diamond radio go loina na yum da chalaga yeninge hojik cheng yam dar su kilo manga hawai khara dagi kari khara ba yen base adubo khoi se chatlaga yelu ga dose madugi permit am su lobo tangai phada chatpa haibide khoi group ama gari de chat ka doba aduga yum sing du su mu khangdam ni na yum do khoi na khangba na tam ni yum do samna da thobal digi me ma ha thobal di me je koi thi thiru dorim ni adagi kano da maya imphal digi kumar hai kumar koi thi thiru kumar yum krai do no thina da mi me mai on chana doini ada sigum sigi khudong cha da lei so tongning ba samaina siu matam do sumai mai gi ngamjang manipur sana lebak si oina tholai mi kya su ko adumaina torok padong ngaire hojik cheng hawai gi matang si adum sing akta khana lebisu kanagum ni taning da su dum yawi aduga thokti tholokani thoktabi yaroi haitari yengminasi smai tension jage wapun se aduga mathangi kolar madam khodong chaba pijage
Hello, Ming amadi leifam haibiyo. Hello. Tajari. Tajari. Hairok tagi haibiyo. Haibiyo. Kainomta haje ke dong nei khoi ki lockdown manung hida mayam si punna mapan thokli bija ro na phajin na tham matung na mu aroi hoda khoi ki marak san na mu kachen di pot lai bagi ne na phajin nan tham ma khangsa tha to pujira mayam si yo ro pun magi thabak ma to bagi da ekona na hande ki lockdown na phajin nan tham jaram ji kana ji kari oi na na hangin ngen to yam chomme adom na haibiri wafam do khoi gi phajalaga sum thamaga amuk nan thorok paduda kari haitare san namana khoi gi keno da nan thok mai khaji sum charamba khaji mai sum charamba du gi punjalo thador kan sauduna khangcha cha dana kobi pambi moleram do mara yang loi phu amdo adu mong duni hoji leise adu imphal da su hauzik se to haidi sini district gi mana ma sing yon bagi dama kari gumba imphal da pungkhai ma natraga pung mari manga kom thok linge gi manung da atopa district gi mi haigalaga imphal da pojon biganu hari kaino mi siam punjala kadaba and the district na district to the yon bio sini yolaga di district ki du kada yon godon no haibagi sinbom khotpom ga di khadi dum changma jani anyway amoire ekoi yam punjan baji di fatte aduga tangai fadana curfew kom tholing ei manung da koina loi napsan na leiraga di madudai da loi lanara kanda hangai tawri do arembo oiga dori ni chinaw na habi do yam chumme kari chithaba lei biri sina loi birabra habio kainom ta asigi putai lai jana khotra mayam tholi kitang phanawi dangda mai magi kanoda leka da lai ba opposing ji da nona sarkar na yathagali pujai sing ji thira matung da ki through da gi mai magi leka and club on baling na sarna saji bida an por gi dik ki sana bi ji phajana lai ni na ta ji thoki ra club ki nioi ni mari manga mutang gari da khola leka da club ki mi na home delivery on thabi di phajaro da sa yabza ni madu su adu masigi tabak sigi haitare ko hoi club ke culture loi lei bangak tani na khoi sidadi even club leitra su maira pai bi ga na lei bani na sigum ma punjala ka da du mak lek maira pai bi wo he leitra su khoi gi nupi gi self help group ka jam lei bani na dum si matam da ai gi magi si thina roi don maram di lai ra ba ina khun ba amu ba ngau ba na khaidra ne bhandak ki sidi pulap ne ma sidi rajniti wala du da hojik su mayam tabiri du ni ko malem da top lebak singi rajniti adagi ningthau gi macha fawba sijalakpagi adugumba kano leiramnina adu tawbadi yabajani mado adu thabak oino onthokpada logadra kari leibano haibadi adubu yadabadi leite chinauna haibidi do thabo oino pangthokpada se China dadi home delivery ngaktane ba tawgri se adu China na ngasi tumina anaba sin naba fare na leiri se lockdown de yam kanna tawki public ngangna khide akhoi gina phugai rimni tanghai rimni adagi di hoi leibagi hingbagi mahing di khenei ko moi ga khoiga aduna ai ngarang su athengba hingda video ma thagat jabaduni akhoi cover story haidina ina thagat jaba madu mayam yengbiu madu oiriba mi mayam singdo akhoi gi ngai hak tang curfew thadu ingai da India macha mayam dono lakhibagi adugumba saktam duni mayam okti yengbiu mi mayam du kyam yam gena adi makhong na mayum da hanba gaido thagat jari chinaw haibirak pasagi da maduga mathangi kolar ma da khudong charo pijari hello mingamadi leifam haibio mai khongdagi khomai tram nokchari haibio kari yam nungai gre sana to bi ba thabak thorom haidare masigi ekoi yamna ekoi manipur sida ekoi hai ba kan hai man ma da thoro jaba sana to bi thabak thorom yam nungai adu ki mate ekoi de kana ba ekoi information pe ba adugumba region makhala mani sa region se aduga sargi ekoi night numidangi late night story do adu tabada ngarang su tabada to ki mati kenje ba to ki mati ngai je ba aduna sargumba ekoi iram dam sida pokpi dam ba haise adu mati ngai je ba haida yam nungai se komaina thagat piba so dum nungai jai adubu yes ai thagat piba ki natana komaina habiru zu makhata na habiu oida COVID-19 coronavirus leira le chachna maram oida aikogi country da chi da ni mayam che masi di kamaina lo shin da jana maduta masi di masina mai khado ki da khomjen ji jala kamain ta ujana masi di
Masi China gi oina sikhibe sumi lising ahunga khara khaktani ko adu masi ayamana chemical haitare masi seasonara da mahik sing adu chai thokidana bagi ba chemical seasonara China gi asiba sing je mai thaki adu bu Italy gi di asiba sing je mai thade Italy de di asiba sing si akoi gi keno tawi makhoi si imung manung gi mi yauraga asiba sing du di nungsiba adu laina duna lanarakani ki bedagi imung manung yaude Italy gi amnung sibo wafam ni adu yum thong khoding da sum chat pa kan mi se akoi lising tara ga khre na siram ni no ko likai je chat mi je wa kapna ba haitare aduna moina kappi sina leikhi da bugi mok kappa asiba yaud da bagi adu ma thorom yaud da bagi sum kappa ladu khana mo layeng badu layeng ngam da ma pan da thang to ga khap leiraga dum si de ya da ventilator kona da badagi dum siba sahi khara yama di layeng de hari akoi gi Italy da ko akoi gi prime minister se kaptana lei ai ngamdre ai mai thire haidana haitare ado su yamna fagraba chaukhot khraba leba amni madugi video na ina nahan amuk thaga chabado aduna masi makoi phummi phumbadi aduga kharadi phumpham leitadana aidi mongpham si makoi di phumbani na lamdu kanjha leidana adu phumpham leitadana yam awaba mada Italy gi oina adumaina lei aduga hojik si amna tamthini haibasi USA ni USA da hojik lak ani mea yogadore adu hojik ngasi nga haki matung da nungthin gi matung da mu video amung thaga jage ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯄ꯭ꯂꯁꯇ ꯂꯣꯏꯅꯅ ꯗꯥꯏꯃꯟꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ 91.2 ꯗꯥꯏꯃꯟꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇꯁꯨ ꯊꯥꯒꯠꯆꯒꯦ ꯃꯗꯨꯗꯁꯨ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯑꯅꯥꯕꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯍꯛꯆꯥꯡꯗ ꯁꯟꯗꯣꯛꯄꯒꯦꯅ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯃꯤꯅꯤꯠ 2ꯃꯨꯛ ꯁꯥꯡꯕ ꯄ꯭ꯂꯁ ꯃꯈꯥꯗꯨꯗ ꯑꯗꯨꯒ ꯁ꯭ꯄꯦꯟ ꯑꯗꯨꯒ USA ꯃꯔꯨꯑꯣꯏꯅ USAꯒꯤ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛ ꯐꯤꯕꯝꯁꯤꯒꯤ ꯈꯔ ꯃꯗꯨ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯌꯥꯎꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯍꯩ ꯈꯛꯇꯪ ꯍꯥꯏꯕ ꯅꯠꯇꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯔꯤꯕ ꯁꯤꯒꯨꯝꯕ ꯈꯔꯁꯤꯒ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯇꯪ ꯌꯦꯡꯕꯤꯌꯨ ꯍꯣꯔꯦꯟ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯊꯧꯔꯝꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯄꯨꯡ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡ 3 ꯐꯥꯎꯕ ꯃꯅꯨꯡꯗ ꯊꯥꯒꯠꯆꯔꯛꯀꯦ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯗꯨꯒ ꯀꯃꯥꯏꯅ ꯍꯛꯆꯥꯡꯗ ꯚꯥꯏꯔꯁꯁꯤꯅ ꯁꯟꯗꯣꯛꯏ ꯍꯥꯏꯕꯗꯨ ꯇꯥꯛꯄꯒꯤ ꯑꯦꯅꯤꯃꯦꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝ ꯀꯟꯅ ꯃꯗꯨ ꯁꯦꯝꯖꯕꯅꯤ ꯉꯔꯥꯡ ꯊꯥꯒꯠꯅꯕ ꯇꯧꯕꯅꯤ ꯑꯍꯤꯡ ꯊꯦꯡꯃꯟꯈꯤꯗꯅ ꯂꯣꯏ ꯉꯝꯗꯗꯅ ꯅꯣꯡꯉꯥꯟꯖꯜꯂꯛꯇꯣꯛꯑꯦ anyway ꯊꯥꯒꯠꯆꯔꯤ ꯈꯣꯃꯩ ꯊꯥꯒꯠꯄꯤꯕ ꯑꯩꯈꯣꯏ ꯇꯧꯖꯕꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯔꯣꯜꯁꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯛꯂꯣꯟ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯗꯨꯝ ꯄꯤꯕ ꯑꯗꯨꯒ ꯀꯔꯥꯏ ꯀꯔꯥꯏꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯔꯤ ꯇꯧꯔꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯕ ꯑꯗꯨꯒ ꯃꯗꯨ ꯈꯪꯍꯜꯂꯀꯥꯟꯗ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯃꯗꯨ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯗꯨꯅ ꯃꯗꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯐꯝꯗꯅ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤꯅꯤ ꯌꯨꯝꯗ ꯆꯥꯛ ꯏꯟꯖꯥꯡ ꯆꯥꯔꯒ ꯏꯁꯩ ꯈꯔ ꯊꯥꯔ ꯂꯤꯂꯥ ꯈꯔ ꯊꯥꯔ ꯄꯪꯂꯩ ꯂꯩꯔꯒꯗꯤ ꯃꯗꯨ ꯔꯦꯗꯤꯑꯣ ꯑꯃ ꯇꯧꯕꯒꯤ ꯃꯊꯧꯗꯨ ꯅꯠꯇꯦꯅ ꯈꯟꯖꯔꯀꯥꯟꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ so many ꯃꯦꯁꯦꯖ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃꯈꯛ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯂꯧꯕꯤ ꯃꯁꯤ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯑꯁꯤꯒꯨꯝꯕ ꯗꯥꯏꯃꯟꯅ ꯇꯧꯕꯁꯤꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯁꯤꯅ ꯁꯔꯨꯛ ꯑꯌꯥꯝꯕꯅꯤ ꯃꯁꯤ ꯃꯦꯁꯦꯖ ꯃꯌꯥꯝꯁꯤ ꯄꯥꯕ ꯉꯝꯗꯦ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯑꯦꯋꯥꯔꯁꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯔꯁꯤꯅ ꯃꯤꯌꯥꯝꯅ ꯈꯪꯉꯒꯁꯨ ꯈꯪꯗꯕꯁꯤꯡꯗ ꯃꯌꯥꯝ ꯈꯪꯍꯜꯂꯒ ꯂꯩꯅꯥꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯕꯗꯨꯅꯤ ꯁꯣ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯖꯔꯦ ꯈꯣꯃꯩꯅꯁꯨ ꯊꯥꯒꯠꯄꯤꯔꯕꯅꯤꯅ ꯊꯦꯡꯛ ꯌꯨ ꯈꯣꯃꯩ ꯑꯗꯨ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯃꯇꯝꯁꯤ ꯈꯖꯤꯛ ꯂꯩꯔꯤ ꯄꯨꯡ 1 ꯐꯥꯎꯕꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯅꯤꯈꯛꯅ ꯉꯁꯤꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯃꯌꯥꯝꯗ ꯆꯦꯛꯁꯤꯟ ꯋꯥ ꯊꯝꯃꯛꯄꯒꯤ ꯋꯥꯐꯝꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯜ ꯑꯃ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯋꯥꯒꯥꯏ ꯇꯝꯃꯣ ꯔꯥꯁꯇ꯭ꯔꯤꯒꯤ ꯇꯝꯃꯣꯕꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯑꯣꯏꯕ ꯀꯔꯤ ꯐꯣꯡꯗꯣꯛꯆꯒꯦ ꯇꯧꯕ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯀꯂꯝꯗꯥꯏꯒꯤ ꯑꯣꯏꯅ ꯆꯦꯡ ꯌꯦꯟꯕꯗꯨ ꯚꯇꯔꯗ ꯌꯦꯜꯂꯦ ꯆꯦꯡ ꯀꯦꯖꯤ 4 ꯊꯨꯡꯉꯦ ꯑꯗꯒꯤ ꯅꯍꯥꯟ ꯉꯁꯤꯗꯩꯅ 5 ꯇꯧꯅꯤꯡꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯂꯛꯀꯤ ꯏꯆꯥꯅꯨꯄꯥ ꯊꯣꯛꯄ ꯃꯃꯤꯡꯅ ꯌꯦꯂꯥꯡꯕꯝ ꯀꯧꯕ ꯑꯃꯅꯁꯨ ꯑꯗꯨꯅ ꯀꯂꯛꯀꯤ ꯖꯒꯥꯈꯩꯗ ꯆꯦꯡ ꯀꯦꯖꯤ 5 ꯌꯦꯟꯕꯤꯈꯔꯦ ꯂꯦꯝꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯕꯗꯨ ꯃꯍꯥꯛꯀꯤ ꯄꯥꯈꯪꯅꯤ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯐꯤꯂꯝꯒꯤ ꯂꯥꯜ ꯀꯗ ꯀꯨꯝꯕ ꯐꯨꯠꯕꯣꯜ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯩꯗꯥ ꯇꯥꯗꯅ ꯍꯌꯦꯡ ꯃꯥꯅ ꯄꯣꯔꯛꯄ ꯀꯩꯅꯥꯗꯅ ꯃꯃꯥ ꯃꯄꯥ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯑꯣꯏꯔꯁꯅꯨꯅ ꯑꯩꯅ ꯃꯥꯒꯤ ꯕꯣꯜ ꯄꯤꯖꯔꯤ ꯑꯗꯒꯤ ꯀꯩꯅꯣꯝꯇ ꯍꯥꯏꯖꯧꯒꯦ ꯑꯩꯈꯣই ꯁ꯭ꯋꯥꯏꯒꯤꯁꯤꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯀꯂꯝ ꯈꯔꯅ ꯀꯣꯟꯕ ꯖꯒꯥꯁꯦ ꯄꯙꯥꯟ ꯑꯗꯒꯤ ꯏꯃꯦꯔꯤꯗꯒꯤ ꯌꯥꯝꯅ ꯆꯠꯊꯕ ꯃꯔꯛ ꯑꯣꯏꯗꯅ ꯑꯩꯈꯣꯏꯁꯤꯁꯨ ꯂꯧꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯛꯂꯧ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯅꯨꯄꯤꯁꯤꯡꯁꯤ ꯑꯗꯒꯤ
ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯄꯨꯡ ꯑꯃ ꯃꯄꯥꯟ ꯊꯣꯛ ꯌꯥꯗꯦꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯃꯇꯝ 5-6 ꯃꯄꯥꯟ ꯊꯣꯛꯅꯔꯗꯤ ꯍꯧꯖꯤꯛꯇꯤ ꯃꯥꯏꯒꯤ ꯑꯉꯝꯕ ꯈꯔ ꯊꯥꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯤꯡ ꯈꯤꯇꯪꯒꯤ ꯃꯇꯥꯡ ꯆꯥꯅ ꯂꯩꯍꯧꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯒꯤ ꯂꯧ ꯂꯣꯏꯅ ꯁꯨꯕ ꯈꯣꯠꯄ ꯇꯧꯅꯔꯤ ꯑꯗꯒꯤ ꯍꯤꯡꯒꯣꯜꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯣꯕꯤ ꯀꯅꯥꯒꯤ ꯑꯂꯨ ꯀꯩꯀꯩ ꯊꯥꯅꯕꯁꯤꯁꯨ ꯁꯤꯅ ꯌꯣꯟꯐꯝ ꯗꯨꯀꯥꯟꯒꯤ ꯏꯟꯁꯥꯡ ꯊꯥꯎ ꯊꯨꯝꯅ ꯇꯥꯡꯕ ꯁꯤꯒꯤ ꯑꯋꯥꯕꯕꯨꯗꯤ ꯑꯗꯨꯝ ꯂꯩꯖꯩ ꯑꯗꯨꯒ ꯁꯥꯔꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯧꯕꯤꯕꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯏꯃꯨꯡꯒꯤ ꯀꯔꯤꯝꯇ ꯌꯦꯡꯗꯅ ꯇꯧꯔꯤꯗꯨꯁꯨ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯒꯦꯅ ꯀꯩꯅꯣ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯔꯤꯕꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯥꯒꯦꯔꯦꯟꯗꯤ ꯃꯃꯥꯡꯗ ꯂꯩꯉꯥꯛ ꯀꯌꯥ ꯄꯥꯟꯈꯤꯕꯗꯨꯒ ꯃꯥꯟꯅꯗꯦ ꯑꯃꯠꯇꯅ ꯃꯤꯒꯤ ꯄꯨꯛꯅꯤꯡ ꯍꯥꯏꯕ ꯉꯝꯖꯗꯕꯗ ꯁꯥꯒꯦꯔꯦꯟꯗ ꯄꯥꯟꯕ ꯃꯇꯝꯁꯤꯗꯗꯤ ꯊꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯨꯅ ꯑꯋꯥꯠꯄ ꯀꯌꯥꯁꯨ ꯁꯥꯒꯦꯔꯦꯟꯗ ꯄꯤꯕꯤꯒꯤꯗꯃꯛꯇ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯁꯥꯒꯦꯔꯦꯟꯒꯤ ꯃꯤꯗꯥꯝ ꯏꯔꯥꯏꯅꯣꯏꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯁꯥꯡꯅꯁꯨ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯃꯤꯅꯤꯠ 3ꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯦꯅꯤꯋꯦ ꯃꯁꯤ ꯃꯌꯥꯝꯒꯤ ꯐꯣꯡꯗꯣꯛꯐꯝꯅꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯅꯤꯡꯕ ꯄꯥꯝꯕ ꯑꯃꯗꯤ ꯃꯗꯨ ꯀꯔꯤ ꯂꯩꯕꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯤꯕꯁꯤꯡꯗꯣ ꯃꯗꯨꯒꯤ ꯐꯣꯡꯗꯣꯛꯅꯅꯕꯒꯤ ꯇꯥꯟꯖꯥꯗ ꯉꯁꯤꯗꯤ ꯏꯟꯇꯔꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯅꯗꯤ ꯇꯥꯡꯀꯛꯁꯤ 5-10 ꯍꯦꯟꯅ ꯊꯣꯛꯈ꯭ꯔꯦ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯏꯟꯇꯔꯅꯦꯠ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯖꯔꯤꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯑꯦꯅꯤꯋꯦ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃ ꯍꯣꯜ ꯇꯧ ꯂꯩꯕꯤꯔꯦ ꯍꯦꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯖꯦꯝꯁꯔꯣ ꯁꯤꯕꯣ ꯃꯥꯅꯦ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯂꯝꯗꯒꯤ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯕꯅꯣ ꯁꯥꯔ ꯑꯩ ꯇꯧꯖꯔꯛꯏꯁꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯍꯤꯌꯥꯡꯂꯝ ꯀꯦꯟꯗ꯭ꯔ ꯀꯩꯅꯣꯗꯒꯤꯅꯤ 9/4 ꯗꯒꯤꯅꯦꯕꯀꯣ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅꯗꯤ ꯊꯥ 3ꯒꯤ ꯆꯦꯡꯒꯤ ꯌꯦꯟꯕ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯊꯥ ꯑꯃꯈꯛꯇꯪꯒꯤ ꯌꯦꯜꯂꯒ ꯇꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯆꯦꯅꯦꯜꯁꯤꯡꯁꯦ ꯇꯥꯖꯩꯌꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯃꯄꯥꯟ ꯂꯩꯄꯥꯛꯁꯨ ꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯁꯨꯕ ꯆꯠꯄꯁꯨ ꯌꯥꯗꯕꯅꯤꯅ ꯑꯗꯨ ꯃꯣꯏꯅ ꯌꯦꯜꯂꯛꯄ ꯈꯔꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯆꯥꯔꯒ ꯁꯨꯝ ꯂꯦꯜꯂꯒꯗ꯭ꯔꯥ ꯃꯣꯏꯅꯗꯤ ꯊꯥ 3ꯒꯤ ꯌꯦꯜꯂꯛꯀꯅꯤꯅ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯈꯛꯇꯪꯒꯤ ꯌꯦꯜꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯁꯥꯔꯗꯤ ꯁꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤꯗ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯑꯃꯨꯛꯇꯗ ꯊꯥ 3ꯒꯤ ꯄꯨꯂꯞ ꯌꯦꯟꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯁꯤ ꯊꯥ 3ꯗꯤ ꯄꯤꯒꯅꯤ ꯍꯥꯏꯕꯅꯤ ꯊꯥ 3ꯁꯤ ꯄꯤꯔ ꯃꯇꯨꯡꯗ ꯇꯣꯉꯥꯟꯕ PDSꯀꯤ ꯐꯪꯐꯝ ꯊꯣꯛꯄꯗꯨꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯂꯩꯒꯅꯤ ꯍꯥꯏꯒꯨꯝꯁꯨ ꯇꯧꯏ ꯃꯁꯤ ꯅꯣꯠ ꯑꯦꯛꯖꯦꯛꯂꯤ ꯅꯥꯎ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ PDSꯀꯤ ꯌꯦꯜꯂꯤꯕꯗꯨꯒ ꯃꯔꯤ ꯂꯩꯅꯗꯦ ꯃꯗꯨꯅ ꯇꯣꯉꯥꯟꯅ ꯂꯩꯔꯒ ꯁꯤꯅ ꯂꯩꯉꯥꯛꯅ ꯃꯗꯨꯒꯤꯗꯃꯛꯇ ꯚꯥꯔꯠ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯅꯥꯒꯔꯤꯛꯁꯤꯡ ꯃꯁꯤꯗ ꯚꯣꯇꯔꯒꯤ ꯑꯃꯒꯤ ꯋꯥ ꯂꯩꯇꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯆꯥꯕ ꯊꯛꯄꯁꯤꯒꯤ ꯈꯔ ꯃꯇꯦꯡ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯛꯄ ꯃꯔꯛꯀꯤ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯄꯤꯕ ꯃꯇꯝꯗ ꯊꯥ 3ꯒꯤ ꯑꯃꯨꯛꯇꯗ ꯄꯤꯕ ꯅꯠꯇꯕ ꯃꯁꯤ ꯇꯥꯝꯁꯦ 2-3 ꯊꯣꯛꯅ ꯐꯦꯁ ꯈꯥꯏꯗꯣꯛꯑꯒ ꯄꯤꯔꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯗꯤ ꯑꯌꯥꯝꯕ ꯆꯥꯗꯕ ꯌꯥꯗꯦ ꯂꯩꯅꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯨꯝꯗ ꯂꯩꯔꯤꯁꯤ ꯍꯣꯏ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯅꯤꯔꯒ ꯆꯥꯕ ꯃꯤ ꯃꯁꯤꯡ 190 ꯁ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯂꯝ ꯑꯃꯅꯤ ꯑꯗꯨꯒ ꯁꯦꯟꯁꯁꯀꯤ ꯃꯇꯨꯡ ꯏꯟꯅ 2011ꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗ ꯑꯗꯨꯝ ꯍꯤꯡꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯈꯤꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯊꯥ 3 ꯍꯦꯟꯅ ꯕ꯭ꯂꯣꯀꯦꯠ ꯇꯧꯗꯨꯅ ꯃꯗꯨꯒꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯂꯝꯗꯝꯁꯤ ꯂꯩꯕ ꯐꯨꯔꯨꯞꯆꯥꯁꯤꯡ ꯊꯦꯡꯅꯕꯒꯤꯗꯤ ꯂꯣꯏ ꯊꯦꯡꯅꯈꯤꯅꯤ ꯑꯗꯨꯕꯨ ꯄꯤꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡ ꯈꯔ ꯄꯤꯕ ꯊꯨꯡꯍꯟꯕ ꯑꯗꯨꯒ ꯃꯗꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯕꯗꯨꯅꯤ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯤꯅꯤꯠ 9ꯒꯨꯝꯕ ꯂꯩꯖꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯒꯤ ꯑꯣꯏꯅ ꯑꯅꯤꯈꯛꯇꯪ ꯊꯝꯖꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯅꯤ ꯂꯧꯈꯠꯆꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗ ꯂꯧꯖꯒꯦ ꯍꯦꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯥꯔ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯑꯩ ꯑꯣꯕꯒꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯌꯨꯝꯅꯥꯝ ꯒꯤꯇꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯏꯅꯥꯎ ꯚꯤꯃꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯥꯛꯑꯦ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯑꯝꯇꯗ ꯃꯥꯒꯤ ꯂꯥꯏꯅꯥꯁꯦ ꯑꯝꯇ ꯄꯣꯖꯤꯇꯤꯚ ꯑꯣꯏꯍꯟꯗꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯃꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯥꯛꯄꯩꯅꯦꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯂꯩꯕ ꯑꯗꯒꯤ ꯀꯩꯅꯣ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯤꯕꯨꯁꯨ ꯅꯥꯕ ꯐꯔꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯥꯅ ꯇꯣꯡꯈꯤꯕ ꯐ꯭ꯂꯥꯏꯠ ꯑꯗꯨꯒꯤ ꯊꯪꯅꯅ ꯐꯝꯕ ꯃꯤ ꯐꯥꯎꯕꯗ ꯂꯣꯏꯅ ꯇꯦꯁ ꯇꯧꯈ꯭ꯔꯦ ꯇꯦꯁ ꯇꯧꯕ ꯃꯤꯁꯤꯡꯗꯨꯗ ꯂꯣꯏꯅ ꯅꯦꯒꯦꯇꯤꯞ ꯑꯣꯏꯈ꯭ꯔꯦ ꯑꯌꯥꯝꯕ
ꯑꯗꯨꯒ ꯐ꯭ꯂꯥꯏꯠ ꯑꯗꯨꯗ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯅꯤꯅ ꯃꯁꯥꯅ ꯂꯥꯏꯅꯥꯁꯤꯅ ꯅꯥꯗ꯭ꯔꯒꯁꯨ ꯃꯁꯤ ꯂꯥꯟꯁꯜꯂꯛꯄ ꯌꯥꯏ ꯃꯉꯣꯟꯗꯁꯨ ꯃꯥꯅ ꯀꯤꯖꯕꯁꯤ ꯃꯤꯉꯣꯟꯗꯒꯤ ꯃꯉꯣꯟꯗ ꯆꯪꯉꯛꯄ ꯌꯥꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟꯖꯕꯖꯥꯠꯅꯤ ꯑꯗꯨꯒ ꯇꯁꯦꯡꯕꯒꯤꯗꯤ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯕ ꯑꯗꯨ ꯃꯦꯕꯤ ꯑꯃꯗꯒꯤ ꯑꯣꯏꯔꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡ ꯑꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯥꯛꯄꯗꯨꯅ ꯃꯌꯨꯝ ꯌꯧꯕ ꯃꯌꯨꯝꯗꯁꯨ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯅ ꯂꯩꯕꯅꯤ ꯑꯗꯨ ꯃꯍꯩ ꯃꯁꯤꯡ ꯀꯩꯅꯣ ꯇꯧꯕꯒꯤꯗꯃꯛ UK ꯗ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗꯤ ꯍꯤꯡꯉꯤꯕ ꯃꯑꯣꯡꯁꯤꯒꯗꯤ ꯑꯗꯨꯝ ꯈꯔ ꯈꯦꯠꯅꯗꯧꯕ ꯄꯣꯠꯅꯤ ꯑꯗꯨ ꯌꯥꯝ ꯁꯤꯡꯅ ꯐꯦꯃꯤꯂꯤꯁꯤꯒꯤ ꯇꯧ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯆꯦꯛꯁꯤꯟꯕꯒꯤ ꯃꯑꯣꯡꯗꯣ ꯊꯥꯒꯠꯆꯩ ꯍꯥꯏꯕꯤꯔꯛꯂꯤꯕꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯃꯍꯥꯛꯀꯤꯁꯨ ꯌꯥꯝꯅ ꯐꯤꯕꯝ ꯌꯥꯝꯅ ꯐꯒꯠꯂꯦ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯂꯥꯛꯀꯅꯤꯅ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯉꯥꯏꯃꯤꯟꯅꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯨꯝꯅꯇꯪꯒꯤ ꯃꯤꯅꯤꯠ 6 ꯂꯩꯖꯔꯤ Hello, Ming amadi leifom haibiyo. Hello. Sintama kabe chapum kabe. Haibiyo kabe kare haibining. Ado sarogi mayamna hainarije COVID-19 gi thagi chenyan higaktane bako. Haibiyo. Aduga machidi seng hairaga di akoigi nuti gi sizinariba akoigi khutsa seng hamto hariba sapon jiri sar. Simana yeli simana yeli hai wa phamanta hai di wa adam phone tawre chengi adagi chengi mataktam sangwam yang dia ram jong losale adu solo di nung tirgi khutsa cheng ani de ising kitang yendi adagi sapon do nung tirgi minute kang de khudhama de sapon yeli hai di paw mong ta de wa adu solo di sapon loina kari no na de yekana wado akoi di lai ro zo ni no isengdo pokiragi sokera amade sokera tawri ina khonban tinki de loyo water supply de loyo tawri adu sarpuri sapol loina khara yendi bina tharoidro masi laina ji chantana ba laina sigi budi hoi adu su jai adu sa da ba suya da ba jani aduna masi leitaba lairaba imungda hek chaningai thaningai leitaba sing hai tare su nomaga chaba da di macha sing duna di pakhang hek phajalak leisabi phaba hu mari je lei ima chak thong di bra he haijela somda di thabak ti suningai leita adu cha da badi yada macha sing duna tumpak leibedu mama sa oibi sing di yamna wajaba jani pirakliba cheng duna tha ma ahum natraga tha ma phana chaga da badi natte adubu pirakliba khara du di khoi gi chak thung ni haina pirakpanina tongan ba khoi gi rajniti gi khudong chaba lobo manba niyom chumna tawjaraga su masi miwadi yam taba thabak ni karigoma MLA mo oraga su aine MLA oiren khalaga si adum aibu nungsiba khara nungsidaba khara miwadi adum tafam leiraba pone ba sigi thabak si de aduna masida su tongan mangarang so social media da adum yam oi punjan gano hairaga koi community hall am da pullaga cheng phangdabagi lauba khotpa dege koi gi chakthung piyo haibani na khoida keso haiba natte na haiba de kangu mana khoi di chaninga thaninga leitre na corona virus na naraga sija khrage koi di chara hendok saru na haiba su yaure adubu leiri se masik punamakse pasiguma kya sidi dum thokani lamdam sida haitare anyway thaga chari chinau gi wakalon pibiri basigi damak to su ama wede masidi gi afaba sing myam loksin biu haiba wafum se so haida dum tension jage ngasi gi oina thorom sigi makha ta jarakpada collar amatang lokalaga thorom se loisin bagi ayabdu lokjage ngaiduna leire ama hello ming amadi leifam haibiu sai tau jere si kairak mai ai ka dige thongram bo dendro meti le sa taram lok chari haibiu kare habini sa ai koi wa ko ai ken dige oina koi kai ki sing yin gre bo ko sa kwa bo sida koi gi sing je koi gi botar gi ka ta yin je koi ya zamin da ba koi gi botar ka bot ki ka ke no san da ba angang sing di koi gi an na have di mama pa da katang sing di katang ti ga angang gi ka kum ji yau da ba masi jing kya no idea na I thongtam chagi na taw ga ni sa hoi haibiri base ayamba so masi wafam si loina sarbajen ayamba so loi thangat pire yingsin bibo oisano hai tare ni sida dum thaga chari ngasi gi damukta di mayam panama nok tok da ngairi hojik ori ba mong matau leiri ba mong matau se lekai ma dadi hojik se karamba chengi wafam se sunglei leite manin bauta de na haiba bo so dum yaunari aduga lekai mada dum khari yele lekai amdana khoi gi watre masini mayam loi tabire sana le pak namdam sida mafam khodima ki thongbang amdraga su pung amaga khrena sandok chaba thorom sida miyam da diamond radio na thamjaba se matang se loisin jare
ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯅꯤꯈꯛꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯣꯛꯗꯥꯎꯟ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯈꯪꯕꯤꯅꯤꯡꯕ ꯃꯌꯥꯝ ꯈꯪꯈ꯭ꯔ ꯃꯇꯨꯡ ꯑꯁꯤꯗ ꯂꯣꯛꯗꯥꯎꯟ ꯃꯔꯤ ꯂꯩꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯅꯤꯈꯛꯅ ꯃꯌꯥꯝꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯔꯦ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯁꯣꯒ꯭ꯔꯥꯐꯝ ꯍꯦꯃꯟꯇ ꯂꯥꯏꯐꯇꯥꯏꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜ ꯂꯣꯏꯅꯅ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤ ꯑꯣꯖꯥꯁꯤꯗꯒꯤ ꯇꯥꯃꯤꯟꯅꯁꯤ ꯑꯩ ꯁꯣꯒ꯭ꯔꯥꯐꯝ ꯍꯦꯃꯟꯇ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯒꯤ ꯂꯥꯏꯐꯇꯥꯏꯝ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯉꯛꯄ ꯐꯪꯅ ꯋꯥꯔꯦ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯂꯥꯟꯊꯦꯡꯅꯕ ꯀꯣꯚꯤꯗ-19ꯁꯤ ꯂꯥꯟꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯉꯛꯄ ꯐꯪꯅ ꯋꯥꯔꯦ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯃꯊꯧꯗꯒꯤ ꯍꯧꯔꯒ ꯗꯥꯛꯇꯔ ꯂꯩꯔꯤꯕ ꯃꯁꯤꯒꯤ ꯑꯅꯥ ꯂꯥꯏꯁꯪꯒꯤ ꯂꯣꯏꯁꯪꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯉꯛꯄ ꯐꯪꯅ ꯋꯥꯔꯛꯄꯁꯤꯗꯩꯗ ꯆꯨꯝꯅ ꯁꯙꯥꯔꯣꯟ ꯃꯤꯌꯥꯝꯗꯒꯤ ꯑꯥꯔꯇꯤꯁ ꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯅ ꯈꯔꯁꯨ ꯍꯦꯟꯅ ꯎꯁꯟꯕꯗꯧꯅ ꯂꯤꯂꯥ ꯑꯃꯗꯧꯅ ꯂꯤꯂꯥ ꯑꯃ ꯁꯦꯝꯒꯠꯅꯅꯕ ꯍꯣꯠꯅꯕꯗ ꯀꯞꯅꯤꯡꯕ ꯅꯣꯛꯅꯤꯡꯕ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯔꯁ ꯃꯌꯥꯝꯗꯣ ꯃꯗꯨꯗꯨꯒꯤ ꯍꯦꯛ ꯊꯤꯖꯤꯜꯂꯨꯕꯗ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯔꯁ ꯊꯤꯕ ꯍꯥꯏꯇꯥꯏ ꯃꯍꯥꯎ ꯆꯨꯞꯇ꯭ꯔ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯥꯎ ꯁꯥꯎ ꯌꯥꯎꯕ ꯌꯥꯗꯕ ꯅꯣꯛꯅꯤꯡꯕꯒꯤ ꯃꯍꯥꯎ ꯑꯃ ꯐꯥꯎꯕ ꯌꯥꯎꯍꯟꯕ ꯌꯥꯗꯕ ꯀꯞꯅꯤꯡꯕ ꯃꯤꯑꯣꯏ ꯄꯨꯟꯁꯤꯕꯨ ꯀꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯇꯨꯡꯈꯠꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩ ꯉꯁꯤꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩ ꯃꯦꯁꯦꯖ ꯊꯝꯖꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯄꯥ ꯏꯄꯜ ꯏꯆꯦ ꯏꯆꯜ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯉꯝ ꯑꯊꯧꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯖꯤꯕꯁꯦ ꯀꯝꯗꯧꯅ ꯀꯟꯒꯗꯒꯦ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯃꯍꯧꯁꯥꯗꯒꯤ ꯂꯥꯎꯗꯨꯅ ꯂꯥꯛꯄꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯩꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯀꯟꯒꯗꯒꯦ ꯅꯥꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯀꯟꯒꯗꯒꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯇꯂꯤꯗ ꯆꯥꯏꯅꯥꯗ ꯑꯗꯒꯤꯗꯤ ꯑꯃꯦꯔꯤꯀꯥꯗ ꯆꯥꯎꯈꯠꯈ꯭ꯔꯕ ꯂꯝꯁꯤꯡꯗ ꯑꯁꯤꯌꯧꯅ ꯅꯥꯁꯤꯜꯂꯕ ꯃꯇꯝꯁꯤꯗ ꯚꯥꯔꯠ ꯕꯔꯁ ꯍꯥꯏꯗꯅ ꯃꯃꯤꯡ ꯂꯩꯈꯠꯂꯛꯂꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯪꯈꯠꯂꯛꯂꯤꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯁꯤ ꯐꯥꯎꯕꯗ ꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯃꯤ ꯆꯥ ꯀꯌꯥ ꯅꯥꯈꯠꯂꯛꯇꯅ ꯑꯉꯛꯄ ꯐꯪꯕ ꯃꯑꯣꯡꯗ ꯂꯩꯈꯠꯂꯛꯄ ꯃꯁꯤꯗ ꯑꯉꯛꯄ ꯐꯪꯅ ꯑꯋꯥꯕ ꯄꯣꯛꯏ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤꯗꯩꯗ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯂꯥꯏꯅ ꯊꯥꯕ ꯂꯩꯄꯥꯛꯅꯤ ꯍꯥꯏꯗꯅ ꯂꯩꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯃꯦꯠꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯁꯨ ꯑꯉꯛꯄ ꯐꯪꯅ ꯐꯩ ꯃꯁꯤꯗꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯌꯥ ꯂꯥꯛꯁꯨ ꯆꯪꯗꯦꯅ ꯂꯩꯖꯔꯝꯕꯗ ꯏꯆꯟꯅꯨꯄꯤ ꯚꯤꯃꯤꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤ ꯃꯥꯒꯤꯗꯃꯛꯇ ꯑꯩ ꯀꯟꯅ ꯄ꯭ꯔꯦꯌꯔ ꯇꯧꯈꯤ ꯑꯗꯨꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯍꯥꯏꯖꯕ ꯇꯥꯕꯤꯗꯅ ꯂꯩꯄꯥꯛꯀꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯍꯣꯠꯅꯕꯤꯕ ꯗꯣꯛꯇꯔꯁꯤꯡꯅ ꯍꯣꯠꯅꯕꯤꯕꯒꯤ ꯃꯄꯥꯟꯗꯒꯤ ꯉꯁꯤꯗꯤ ꯏꯆꯟꯅꯨꯄꯤꯗꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦꯅ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯗ ꯁꯤꯟꯅꯕ ꯑꯩꯈꯣꯏꯅ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯂꯩꯄꯥꯛ ꯐꯝꯅꯥꯏꯕꯁꯤꯡꯅ ꯍꯥꯏꯕ ꯏꯟꯕ ꯃꯁꯤꯗ ꯆꯦꯟꯖꯔꯤꯕ ꯆꯣꯡꯖꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯅꯔꯁꯁꯤꯡ ꯑꯗꯨꯒ ꯍꯦꯜꯊꯀꯤ ꯋꯥꯀꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯦꯗꯚꯥꯏꯁ ꯑꯩꯈꯣꯏꯅ ꯂꯧꯕ ꯃꯈꯣꯏ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯕ ꯏꯁꯣꯔꯗ ꯊꯧꯅꯤꯕꯤꯕ ꯃꯊꯧ ꯌꯥꯝꯅ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯌꯨꯝꯗ ꯆꯠꯊꯣꯛꯇꯅ ꯂꯩꯌꯨ ꯍꯥꯏꯕ ꯃꯇꯝꯗꯨꯅꯤ ꯑꯗꯨꯅ ꯃꯦꯁꯦꯖ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯟꯕ ꯃꯊꯧ ꯌꯥꯝꯅ ꯇꯥꯏ ꯍꯧꯖꯤꯛꯇꯤ ꯂꯦꯡꯗꯅ ꯑꯩꯒꯤ ꯏꯔꯩꯕꯥꯛꯇ ꯂꯩꯌꯨ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯌꯨ ꯑꯩꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯌꯨ ꯑꯩꯒꯤ ꯁ꯭ꯇꯦꯠꯇ ꯂꯩꯌꯨ ꯍꯥꯏꯕ ꯃꯇꯝꯗꯨꯅꯤ ꯑꯗꯨꯅ ꯆꯠꯊꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯑꯩꯈꯣꯏ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯦ ꯁꯟꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯤꯛ ꯁꯤꯡꯗꯨꯅ ꯍꯣꯠꯅꯔꯛꯄ ꯃꯈꯣꯏꯒꯤ ꯅꯦꯠꯋꯥꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯥꯗꯠꯄ ꯃꯊꯧ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯩ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯏꯄꯥ ꯏꯄꯜ ꯏꯆꯦ ꯏꯆꯜ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡꯗ ꯊꯝꯖꯅꯤꯡꯉꯤ ꯂꯣꯏꯅꯅ ꯂꯩꯄꯥꯛꯀꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯆꯤꯡꯕ ꯍꯛꯁꯦꯜ ꯃꯤꯅꯤꯁꯇꯔꯅꯆꯤꯡꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤꯕ MLA ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯕꯤꯕ ꯑꯗꯨꯒ NGO ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ-19ꯁꯦ ꯃꯤꯑꯣꯏꯕꯗ ꯁꯟꯗꯣꯛꯇꯅꯕ ꯍꯣꯠꯅꯅꯕꯒꯤ ꯄꯥꯝꯕꯩ ꯄꯨꯊꯣꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯁꯅꯨ ꯍꯦꯟꯅ ꯂꯩꯄꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯏꯔꯩꯕꯥꯛ ꯏꯖꯥꯠꯇꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯑꯗꯨꯅ ꯏꯔꯩꯄꯥꯛꯆꯥ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯗꯣꯛꯇꯔꯁꯤꯡ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯃꯁꯤꯗ ꯁꯤꯜ ꯂꯥꯡꯉꯤꯕ ꯅꯔꯁꯁꯤꯡ ꯑꯗꯨꯒ ꯍꯦꯜꯊ ꯋꯥꯀꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯍꯟꯗꯛꯇꯤ
ising isaugi matamda ising isau ngaiba mayam punna tawba tarusu handakti aikoina achauba thodang lobam thoi haidana ai kanamtagi mathau nate aikoi ithau ni hedana chongthok biriba health worker sing health ga mari leinaba mayam punna pung khoi leitana thagasari aduna aigi maikai dagisu aina mateng kya haijaba ngamjadrabasu honariba tawriba chongiba cheliba matam seida chanabagi thaknabagi yeliba kerosin phangnaba honariba mai phangnaba honariba gas phangnaba honariba cheng chak phangnaba honariba khara makai awai akhum leinaro phawbada karimta nasungba tawdana miyam gi seba tawbiriba mayam punam kusungam khoi leitana thagasari imalai pak manipur gi damak imalai pak bharat gi damak iramdam prithibhi damakta laina adagi ngakthokna siel ngakthokna bohonabada senbiriba songbiriba mayam punamakpu Sograpam Hemanta Sumanglagi artist Manipur State Sumangla Council gi lifetime general secretary eigi maikei dagi Sumangla artist punamakki maikei dagi ngangkhei leitana thagasari nakoi gi punsi nungayabi marang kaina panduna Manipur kanmangamba leader sing praja sing punna oiminarasi haiba wafamji thamjarga tension jari Thagachari oja Sograpam Hemanta duga mathang Rani Sharma singer ꯑꯩꯒꯤ ꯑꯣꯏꯕ ꯃꯌꯥꯝꯗ ꯄꯤꯖꯅꯤꯡꯕ ꯃꯣꯠꯇꯤ ꯒꯣꯔꯃꯦꯟꯅ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯆꯠꯅꯍꯜꯂꯤꯕ ꯔꯨꯜꯁꯤꯡ ꯃꯌꯥꯝ ꯉꯥꯛꯅ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯍꯦꯛ ꯐꯖꯅ ꯉꯥꯛꯏꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯁꯦ ꯃꯌꯥꯝ ꯆꯪꯗꯅ ꯐꯦꯁ ꯇꯧꯅꯔꯒ ꯀꯣꯔꯣꯅꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯂꯩꯔꯛ ꯂꯩꯔꯛꯇ ꯂꯝꯕꯤ ꯊꯤꯡꯕ ꯈꯣꯠꯄꯁꯨ ꯌꯥꯔꯒꯗꯤ ꯇꯧꯕꯤꯒꯅꯨ ꯃꯁꯦ ꯈꯔ ꯊꯠꯄ ꯈꯣꯠꯄꯒꯤ ꯃꯃꯤ ꯈꯔ ꯇꯥꯏ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯁꯦ ꯍꯦꯛꯇ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦ ꯏꯁꯥ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯏꯁꯥ ꯏꯁꯥꯅ ꯚꯥꯞ ꯇꯥꯔꯒ ꯂꯥꯏꯅꯥ ꯑꯁꯦ ꯄꯨꯟꯅ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗꯕ ꯂꯥꯏꯅꯥ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯤ ꯂꯥꯛꯄ ꯈꯣꯠꯄꯗ ꯇꯊꯤ ꯇꯊꯤ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯁꯨ ꯇꯧꯕꯤꯒꯅꯨ ꯌꯥꯔꯒꯗꯤ ꯃꯗꯨꯗ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯈꯨꯠ ꯃꯁꯥ ꯁꯦꯡꯅ ꯍꯥꯝꯍꯟꯕ ꯑꯗꯒꯤ ꯐꯖꯅ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯗꯤꯁꯇꯦꯟꯁ ꯍꯥꯏꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯥꯒꯤ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯂꯥꯞꯊꯣꯛꯑꯒ ꯂꯩꯕꯤꯅꯕ ꯈꯣꯠꯅꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯗ ꯔꯨꯜ ꯃꯌꯥꯝꯗꯣ ꯐꯣꯂꯣ ꯇꯧꯕꯤꯔꯒ ꯃꯤꯁꯤꯡꯗꯨꯁꯨ ꯐꯖꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕ ꯈꯣꯠꯄ ꯇꯧꯕꯤꯌꯨ ꯃꯤ ꯑꯔꯥꯞꯄ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯂꯥꯏꯅꯥ ꯄꯛꯑꯝꯒꯅꯤ ꯍꯥꯏꯕ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯌꯥꯔꯒꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯚꯥꯞ ꯇꯥꯃꯤꯟꯅꯔꯒ ꯂꯥꯏꯅꯥꯁꯦ ꯉꯥꯛꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝꯗ ꯊꯝꯖꯔꯤ Thagachari Rani Sharma mathangi celebrity amala khochage mathangi Rk.Hemabati actor ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯨ ꯀꯣꯚꯤꯗ-19ꯅ ꯄꯤꯕ ꯁꯤꯕ ꯅꯥꯕꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯂꯩꯄꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯦ ꯀꯥ ꯍꯦꯟꯖꯤꯟꯅ ꯁꯤꯕ ꯅꯥꯕ ꯊꯣꯛꯇꯅꯕ ꯃꯍꯤꯛ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯅꯅꯕ ꯈꯪ ꯍꯩꯔꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯔꯕ ꯀꯌꯥꯅ ꯄꯤꯔꯛꯄ ꯄꯥꯎꯇꯥꯛ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯏꯟꯅꯅꯕ ꯍꯣꯠꯅꯁꯤ ꯃꯇꯧ ꯃꯥꯟꯗꯕ ꯑꯔꯨꯕ ꯃꯥꯟꯗꯕ ꯊꯦꯡꯅꯔꯨꯗ꯭ꯔꯤ ꯃꯈꯩ ꯊꯥꯖꯔꯨꯗꯕꯅ ꯍꯦ ꯇꯣꯡꯂꯨꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯅꯪꯂꯕ ꯂꯩꯄꯥꯛꯁꯤꯡꯒꯤ ꯃꯇꯧꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯤ ꯂꯧꯁꯤꯡꯒꯤ ꯄꯨꯀꯩ ꯑꯣꯏꯔꯕꯅꯤ ꯂꯣꯛꯗꯥꯎꯟꯒꯤ ꯆꯞ ꯆꯥꯕ ꯌꯥꯊꯪ ꯏꯟꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤꯡꯕ ꯆꯥꯎꯈꯠꯄ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯇꯨꯡ ꯀꯣꯏꯅ ꯍꯤꯡꯍꯧꯔꯁꯤ Thagachari Rk.Hemabati mathangda amok Gepelina Mayanglambam ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛ ꯒꯦꯄꯦꯂꯤꯅꯥ ꯃꯌꯥꯡꯂꯝꯕꯝꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯌꯥꯝꯅ ꯌꯥꯡꯅ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯚꯤꯗ-19 ꯍꯥꯏꯔꯤꯕ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯁꯥ ꯈꯛꯇꯒꯤꯁꯨ ꯅꯠꯇꯅ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯔꯤꯕ ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯦꯝꯊꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯆꯦꯛꯁꯤꯟꯅ ꯂꯦꯡꯗꯅ ꯂꯩꯔꯁꯤ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯨꯕ ꯑꯣꯏꯔꯒꯅ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 14 ꯐꯥꯎꯕꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯁꯦꯜꯐ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯗꯨꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒ WHO ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯒꯥꯏꯗꯂꯥꯏꯟꯁ ꯅꯤꯡꯊꯤꯖꯅ ꯐꯣꯂꯣ ꯇꯧꯕꯤꯗꯨꯅ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯁꯤ Stay home, stay safe. Thagachari Gepelina Mayanglambam adu mathangda amok KK Thokchom Impact TV Novel coronavirus COVID-19 bu miyamna tarai de lobiganu malemgi sakhale haiduna lairiba laibak sing laibaki lo sing basing punamak mamita mapi taduna
ꯏꯁꯣꯔꯗ ꯊꯧꯅꯤꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ COVID-19 ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯃꯤꯌꯥꯝꯅ ꯏꯟꯕꯤꯌꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯤꯒꯅꯨ ꯅꯨꯃꯤꯠ 12ꯅꯤ ꯂꯣꯛꯗꯥꯎꯟ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯀꯔꯐ꯭ꯌꯨ ꯊꯝꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯤꯌꯥꯝꯅꯁꯨ ꯏꯟꯕꯤꯌꯨ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯄ ꯇꯥꯔꯕꯁꯨ ꯁꯨꯞꯅꯇꯪꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔ ꯑꯃꯈꯛꯇꯃꯛ ꯆꯠꯊꯣꯛꯄꯤꯌꯨ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯅꯠꯇ꯭ꯔꯒ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁ ꯉꯥꯛꯅ ꯆꯠꯄꯤꯗꯨꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ COVID-19 ꯉꯥꯛꯊꯣꯛꯄ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯑꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯨꯊꯠꯄꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯀꯦ ꯇꯣꯛꯆꯣꯝ ꯑꯗꯨ ꯃꯊꯪꯗ AJ ꯃꯩꯁꯅꯥꯝ ꯁꯤꯡꯒꯔ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ FM ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ AJ ꯃꯩꯁꯅꯥꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯄꯦꯟꯗꯦꯃꯤꯛ ꯑꯣꯏꯔꯤꯕ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯁꯟꯗꯣꯛꯂꯤꯕ COVID-19 ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯗꯤꯖꯤꯁ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯆꯦꯛꯁꯤꯟꯗꯨꯅ ꯂꯩꯅꯥ ꯑꯁꯤ ꯆꯪꯗꯅꯕ ꯂꯩꯅꯥ ꯑꯁꯤ ꯊꯦꯡꯅꯅꯕ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯅꯤ ꯑꯩꯈꯣꯏ ꯄꯨꯂꯞꯀꯤꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯩꯅꯥ ꯑꯁꯤꯒꯤ ꯚꯦꯛꯁꯤꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ ꯑꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯆꯦꯛꯁꯤꯟꯖꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯃꯌꯥꯝ ꯂꯩꯅꯥ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯅꯥꯔꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯚꯦꯛꯁꯤꯟ ꯄꯨꯊꯣꯔꯛꯄ ꯉꯝꯕꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯃꯄꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯊꯥꯒꯠꯆꯔꯤ AJ ꯃꯩꯁꯅꯥꯝ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯕꯤꯔꯥ ꯁꯨꯈꯥꯝ ꯁꯤꯡꯒꯔ ꯕꯨꯂꯦꯠ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯀꯕꯤꯔꯥ ꯁꯨꯈꯥꯝ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯄꯥꯛꯇꯛꯅꯅ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ COVID-19 ꯃꯔꯝꯗ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯔꯕꯗ ꯁꯥꯊꯤꯔꯕ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯌꯨꯝꯗ ꯆꯦꯛꯁꯤꯟꯅ ꯃꯄꯥꯟ ꯊꯣꯛꯄꯤꯗꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛꯇ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯤꯔꯨꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨꯁꯨ ꯁꯦꯜꯐ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯕꯤꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯁ꯭ꯇꯦ ꯍꯣꯝ ꯁ꯭ꯇꯦ ꯁꯦꯐ ꯊꯥꯒꯠꯆꯔꯤ ꯀꯕꯤꯔꯥ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯇꯣꯟꯊꯣꯏ ꯅꯦꯁꯅꯦꯜ ꯐꯤꯜꯝ ꯑꯦꯋꯥꯔꯗꯤ ꯑꯩꯒꯤ ꯃꯤꯡ ꯇꯣꯟꯊꯣꯏ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ COVID-19 ꯑꯁꯤ ꯑꯩ ꯏꯊꯟꯇ ꯅꯠꯇꯦ ꯃꯥ ꯃꯊꯟꯇ ꯅꯠꯇꯦ ꯅꯪ ꯅꯊꯟꯇ ꯅꯠꯇꯦ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ ꯏꯁꯥꯅ ꯚꯥꯞ ꯇꯥꯕ ꯑꯁꯤꯅ ꯃꯍꯤꯛ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯥꯏꯕꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯛꯂꯤꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯈꯨꯠꯁꯥ ꯇꯣꯏꯅ ꯍꯥꯝꯕ ꯈꯨꯠꯁꯥ ꯍꯥꯝꯗ꯭ꯔꯤꯉꯩꯗ ꯃꯤꯠ ꯅꯥꯇꯣꯟ ꯆꯤꯟ ꯌꯥꯗ ꯄꯥꯏꯁꯤꯟꯕꯤꯗꯕ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯉꯥꯛꯅ ꯆꯠꯄꯤꯌꯨ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯊꯝꯂꯤꯕ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯈꯛ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯗꯥꯏꯇꯅꯤ ꯏꯁꯥꯅꯁꯨ ꯚꯥꯞ ꯇꯥꯅ ꯃꯁꯤꯒꯤ ꯑꯥꯔꯊ ꯈꯪꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯗꯤ ꯂꯣꯠꯁꯤꯟꯕꯤꯗꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯆꯠꯇꯨꯅ ꯔꯤꯄꯣꯔꯠ ꯇꯧꯕꯤꯔꯒ ꯌꯦꯡꯊꯣꯛꯄꯤꯌꯨ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯆꯥ ꯑꯊꯛ ꯑꯇꯩ ꯍꯤꯔꯝ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯃꯍꯤꯛ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯁꯤꯟꯁꯤ ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯄꯥꯈꯠꯄꯤꯒꯅꯨ ꯇꯣꯉꯥꯗꯒꯤꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯇꯣꯟꯊꯣꯏ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯔꯣꯏꯕ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯂꯥꯝ ꯁꯣꯐꯤꯌꯥ ꯑꯩ ꯁꯂꯥꯝ ꯁꯣꯐꯤꯌꯥ ꯆꯥꯅꯨ ꯑꯩꯒꯤ ꯋꯥꯍꯩ ꯈꯔ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯁꯔꯀꯥꯔꯅ ꯊꯝꯂꯤꯕ ꯂꯣꯛꯗꯥꯎꯟ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯕꯁꯨ ꯃꯁꯤꯒꯤ ꯀꯥꯟꯅꯕꯗꯤ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯁꯤꯒ ꯌꯦꯡꯂꯨꯔꯕꯗꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯆꯩꯊꯦꯡ ꯌꯥꯝꯅ ꯀꯟꯅ ꯐꯪꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ ꯃꯁꯤ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯍꯣꯠꯅꯖꯃꯟꯅꯅꯤ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯃꯣꯠꯇꯒꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯑꯁꯥꯕ ꯂꯝ ꯑꯣꯏꯕ UV ꯏꯟꯗꯦꯛꯁ ꯌꯥꯝꯅ ꯋꯥꯡꯕ ꯃꯍꯤꯛꯁꯤꯡ ꯑꯁꯤ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯗꯕ ꯑꯁꯤꯃꯗꯤ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯕ ꯇꯥꯖꯔꯦ ꯑꯗꯨꯅ ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯖꯅꯤꯡꯉꯤ ꯁꯔꯀꯥꯔꯅ ꯍꯥꯏꯕ ꯄꯥꯎꯇꯥꯛꯁꯨ ꯃꯌꯥꯝ ꯏꯟꯃꯤꯟꯅꯁꯤ
ꯍꯥꯏꯖꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯁꯂꯥꯝ ꯁꯣꯐꯤꯌꯥ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯌꯥꯏꯐꯃꯪꯒꯣꯜ ꯄꯤꯕꯤꯔꯛꯄ ꯃꯤꯌꯥꯝꯗ ꯆꯦꯛꯁꯤꯟꯋꯥ ꯂꯣꯛꯗꯥꯎꯟꯒ ꯁꯤꯒꯨꯝꯕꯒꯤ ꯊꯧꯔꯝꯁꯤꯗ ꯍꯦꯟꯅ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁꯤꯡꯅ ꯃꯤꯌꯥꯝꯗ ꯄꯤꯕꯤꯕ ꯊꯝꯕꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯀꯣꯜꯂꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯈꯨꯠꯁꯦꯝ ꯂꯥꯏꯚ ꯑꯃꯗꯤ ꯔꯦꯗꯤꯑꯣꯒꯤ ꯁꯤꯒꯅꯦꯜꯗ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯗꯣꯝꯒꯤ ꯂꯝꯗ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯣꯛꯗꯥꯎꯟꯒꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯃꯁꯤꯒꯤ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯨꯡ ꯑꯃꯒ ꯈꯔ ꯍꯦꯟꯅ ꯁꯥꯡꯗꯣꯛꯑꯒ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯒꯤ ꯃꯅꯨꯡꯅꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯍꯌꯦꯡꯁꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏ ꯂꯝꯗꯝꯗ ꯉꯁꯤ ꯁꯔꯨꯛ ꯌꯥꯈ꯭ꯔꯒꯁꯨ ꯉꯁꯤ ꯌꯥꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯄꯣꯊꯥꯕꯤꯔꯒ ꯍꯌꯦꯡꯒꯤꯅ ꯑꯃꯨꯛ ꯐꯪꯍꯧꯗꯕ ꯍꯩꯍꯧꯗꯕ ꯀꯌꯥꯅ ꯑꯃꯨꯛ ꯃꯥꯒꯤ ꯂꯝꯗꯝꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯁꯤꯌꯥꯔ ꯇꯧꯕ ꯌꯥꯅꯅꯕꯒꯤꯗꯃꯛ ꯄꯨꯡꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯈꯥ ꯇꯥꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤꯡ ꯑꯗꯨꯃꯛ ꯂꯥꯏꯚ ꯆꯠꯊꯖꯈꯤꯒꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯊꯧꯔꯝꯁꯤꯡ ꯇꯥꯃꯤꯟꯅꯈꯤꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ